사자게 농돌 어띠야기나 타자궁 안자게 라이저 탁기나 탐발궁 사자게 농돌 어띠야기나 타자궁 안자게 아이기 학장기대 타와이 오이비유 낭기 농시바나 사자게 농돌 어띠야기나 똥뻑 헛똥뻑 따브로 낭보 로이드리버 낭보 탱이 마땀세 아요리 ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯁꯦ ꯐꯖꯅ ꯀꯦ ꯂꯩꯔꯝꯕꯅꯤ ꯃꯁꯦ ꯐꯅ ꯀꯦꯔꯁꯨ ꯑꯗꯨꯝ ꯊꯤꯗꯧꯔꯕ ꯑꯩ ꯑꯗꯨꯃꯥꯏꯅ ꯐꯖꯕꯁꯨ ꯌꯥꯔꯣꯏꯗꯕ ꯀꯩꯅꯣ ꯃꯤꯊꯥꯏ ꯑꯣꯝꯕ ꯅꯪꯅ ꯄꯨꯀꯧ ꯀꯧꯔꯤꯗꯨꯅ ꯑꯩ ꯉꯁꯥꯏ ꯇꯥꯔꯕꯅꯤ ꯈꯨꯝꯃꯣꯏ ꯈꯨꯝꯗ꯭ꯔꯤꯕ ꯅꯪ ꯌꯥꯝ ꯐꯖꯕ ꯁꯥꯕꯗꯨꯗ ꯈꯪꯉꯦꯗꯅ 이봉어 ꯄꯨꯡꯗꯨ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤ ꯇꯧꯔꯅꯨ ꯑꯗꯣ ꯏꯇꯥꯎ ꯑꯩꯈꯣꯏ ꯉꯁꯤ ꯁ꯭ꯀꯨꯜ ꯆꯪꯗꯣꯏꯔꯣ ꯆꯪꯉꯣꯏꯗꯣꯏꯔꯣ ꯍꯣꯏ ꯂꯥꯛꯅꯨꯅꯦ ꯅꯪꯕꯣ ꯏꯃꯥ ꯄꯥꯕꯨꯡꯒ ꯂꯣꯏ ꯇꯥꯛꯈꯤ ꯇꯥꯔꯦꯅꯦ ꯅꯪꯕꯣ ꯑꯣ ꯍꯣꯏꯅꯦ ꯁꯤ ꯇꯥꯔꯦꯗꯅ ꯃꯈꯣꯟꯁꯦ ꯁꯦꯁ ꯅꯩꯔꯦ ꯇꯧꯁꯤꯗꯤ ꯐꯖꯅ ꯏꯇꯥꯎ ꯑꯗꯣ ꯑꯃꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯆꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯑꯩ ꯁꯦꯟ ꯌꯥꯝ ꯃꯥꯡꯉꯤꯖꯥꯅꯤ ꯁꯤꯁꯤꯅꯗꯤꯅꯦ ꯌꯥꯔꯦ ꯁ꯭ꯀꯨꯜ ꯂꯣꯏꯗ꯭ꯔꯤꯐꯥꯎꯒꯤꯗꯤ ꯀꯣꯟꯅꯔꯅꯤꯗꯅ ꯌꯥꯔꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯗꯣ ꯁ꯭ꯀꯨꯜ ꯊꯦꯡꯈ꯭ꯔꯦ ꯆꯠꯅꯕ ꯆꯠꯁꯨ ꯇꯧꯁꯤ ꯂꯥꯛꯀꯥꯟꯗꯦ ꯂꯥꯛꯑꯣ ꯁꯥꯏꯀꯜꯁꯤ ꯅꯪ ꯊꯧꯔꯛꯑꯣꯗꯅ ꯑꯁ ꯉꯝꯃꯔꯣꯏ ꯅꯪ ꯊꯧ ꯑꯁ ꯑꯩ ꯉꯝꯃꯣꯏ ꯍꯣꯔꯦꯟ ꯑꯩ ꯍꯜꯂꯛꯄꯗ ꯊꯧꯕꯤꯒꯦꯕ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯐꯥꯒꯤ ꯅꯠꯇꯦ ꯑꯩ ꯍꯣꯔꯦꯟ ꯊꯧꯈꯤꯕ ꯁꯥꯏꯀꯜꯁꯨ ꯄꯨꯊꯣꯛꯄ ꯄꯨꯁꯨ ꯄꯨꯕꯤꯕ ꯅꯨꯡꯉꯥꯏꯔꯦꯅꯦ ꯅꯪ ꯃꯉꯥꯏꯔꯦꯅꯦ ꯀꯣꯟꯗꯣꯡꯗꯩ ꯇꯣꯡꯒꯦ ꯆꯠꯂꯣ ꯑꯥꯗꯒꯤ ꯀꯩꯗꯧꯔꯤꯖꯥꯠꯅꯣ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯍꯧꯖꯤꯛ ꯄꯨ ꯂꯣꯏꯗ꯭ꯔꯤꯖꯥꯠꯂꯣ ꯑꯩꯈꯣꯏꯅ ꯊꯦꯡꯉꯦꯅ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯛꯑꯒ ꯃꯥꯅ ꯑꯃꯨꯛ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯥꯜꯂꯦ ꯀꯩꯗꯧꯔꯤꯖꯥꯠꯅꯣꯅꯦ चलो 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 अखोई पाबना सेकंड चलो किदोरे ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯅ ꯇꯨꯝꯕꯣ ꯅꯣꯏ ꯗꯥ ꯇꯣꯝꯊꯤꯟ ꯏꯕꯥꯅꯤꯗꯤ ꯁ꯭ꯀꯨꯜ ꯆꯪꯉꯔꯣꯏ ꯅꯪ ꯆꯪꯗꯣꯏꯗꯤ ꯆꯪꯉꯨꯔꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯍꯥꯏꯈ꯭ꯔꯒꯦ ꯑꯁ ꯗꯥ ꯇꯣꯝꯄꯣꯛ ꯑꯩꯁꯨ ꯆꯪꯅꯤꯡꯗꯦꯅꯦ ꯉꯔꯥꯡ ꯁ꯭ꯀꯨꯜꯗ ꯍꯣꯝꯋꯥꯔꯛ ꯄꯤꯔꯛꯄꯅꯦ ꯑꯗꯨ ꯇꯧꯔꯛꯇꯦꯕ ꯑꯣꯖꯥꯁꯤꯡꯅ ꯃꯔꯣꯜ ꯑꯃ ꯐꯨꯗꯩꯗ ꯇꯧ ꯂꯩ ꯏꯁ ꯅꯪ ꯑꯣꯖꯥꯗꯣ ꯑꯗꯨ ꯌꯥꯝ ꯀꯤꯔꯗꯤ ꯍꯣꯝꯋꯥꯔꯛꯇꯨ ꯇꯧꯔꯛꯇ꯭ꯔꯤꯗꯨ ꯀꯩꯒꯤꯅꯣ ꯉꯔꯥꯡ ꯇꯤꯚꯤꯗ ꯊꯕꯥꯇꯣ ꯂꯥꯛꯑꯦꯅ ꯑꯗꯨ ꯌꯦꯡ ꯂꯩꯊꯣꯛꯄꯅꯤꯗ ꯁꯛꯁꯤꯒ ꯊꯕꯥꯇꯣꯟꯗꯨꯕꯨ ꯑꯉꯥꯡꯅ ꯌꯦꯡꯕ ꯌꯥꯕ ꯁꯤꯃꯥꯔꯣ ꯑꯉꯥꯡꯅ ꯌꯦꯡꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯗꯤ ꯈꯪꯗꯦ ꯇꯤꯚꯤꯗ ꯂꯥꯛꯑꯦꯅ ꯑꯗꯨꯝ ꯌꯦꯡꯕꯅꯤꯗ ꯑꯗꯣ ꯐꯔꯦꯁꯦ ꯇꯨꯝꯃꯨ ꯅꯪꯁꯨ ꯑꯩꯈꯣꯏꯒ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯀꯥꯟꯇꯦ ꯆꯠꯂꯁꯤ ꯁ꯭ꯋꯥꯏꯗ ꯀꯨꯏ ꯂꯩꯔꯔꯣꯏꯁꯤꯕ ꯑꯣꯖꯥꯈꯩ ꯎꯔꯒꯅꯦ ꯑꯩꯈꯣꯏ ꯐꯔꯛ ꯇꯥꯔꯅꯤꯅ ꯑꯁ ꯗꯥꯎ ꯌꯥꯗꯦꯗ ꯑꯩꯒꯤꯗꯤ ꯀꯂꯔ ꯂꯩ ꯑꯩꯅ ꯆꯥꯔꯦꯅꯦꯀꯣ ꯑꯗꯨꯗꯤ ꯀꯩꯗꯧꯔꯖꯥꯠꯅꯣ ꯇꯨꯝꯄꯣꯏ ꯀꯥꯡꯕꯨꯗꯨꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯉꯔꯥꯡ ꯁꯦꯟ ꯈꯔ ꯃꯥꯡꯕꯗꯨꯗ ꯂꯥꯛꯇ꯭ꯔꯤ ꯑꯣꯏꯖꯥꯠꯂꯥ ꯍꯦꯔꯥ ꯅꯪꯁꯨ ꯑꯗꯨꯗꯤ ꯑꯣꯏꯔꯣꯏꯗ ꯄꯩꯁꯥ ꯈꯔꯗꯨꯒꯤ ꯃꯣꯏ ꯂꯥꯛꯑꯣꯏꯗꯕ ꯅꯠꯇꯦꯗ ꯑꯁ ꯀꯩꯅꯣ ꯇꯝ ꯇꯧ
ꯂꯩ ꯇꯨꯝꯄꯣꯏ ꯀꯥꯡꯕꯨ ꯂꯩ ꯂꯥꯛꯑꯣꯅꯦ ꯅꯣꯏ ꯉꯥꯏ ꯂꯩꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯣꯏꯗꯤ ꯈꯣꯏ ꯌꯥꯎꯗꯕꯤꯗ ꯂꯣꯏ ꯍꯧꯔꯝꯕ ꯄꯣꯠꯅꯤꯅꯦ ꯀꯥꯏꯗꯅꯣꯗ ꯑꯩꯈꯣꯏ ꯍꯧꯕꯗ ꯉꯥꯏꯔꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯐꯝꯁꯤ ꯂꯥꯛꯑꯣ ꯇꯥꯎ ꯇꯣꯝꯄꯣꯛ ꯑꯩꯗꯤ ꯉꯔꯥꯡ ꯁꯦꯟ ꯈꯔ ꯃꯥꯡꯕꯗꯨꯗ ꯅꯪ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ ꯅꯤꯡꯉꯨꯔꯃꯤꯅꯦ ꯍꯦꯔꯥ ꯑꯗꯨꯃꯥꯏꯅ ꯀꯥꯏꯗꯤ ꯍꯥꯏꯅꯨꯗ ꯁꯦꯜꯒꯤ ꯋꯥꯕꯨ ꯑꯁ ꯏꯁ ꯁꯦ ꯉꯝꯃꯗꯤ ꯀꯣꯛꯆꯧꯅꯁꯦ ꯂꯥꯛꯀꯦ ꯀꯩꯗꯧꯏꯅꯦ ꯀꯗꯥꯏꯗꯤ ꯄꯩꯁꯥꯅꯣ ꯅꯪꯒꯤꯗꯨꯕꯣ ꯀꯌꯥ ꯕꯣꯠ ꯇꯧꯖꯦ ꯍꯥꯏꯅꯣ ꯍꯥꯏꯔꯛꯑꯣ ꯁꯦ ꯂꯨꯄꯥ ꯕꯣꯠ ꯇꯧꯒꯗꯕ ꯉꯁꯤꯗꯤ ꯈꯪꯅꯤ ꯅꯪ ꯉꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯣꯏꯁꯦ ꯂꯣꯏ ꯈꯣꯛꯇꯠꯂꯗꯕꯅꯤ ꯌꯦꯡꯉꯣ ꯅꯪ ꯉꯔꯥꯡ ꯁꯦꯟ ꯃꯥꯡꯉ ꯀꯞꯄ ꯆꯠꯈꯤꯕꯗꯨꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯀꯞꯄ ꯆꯠꯈꯤꯗꯣꯏꯔꯥ ꯀꯞꯄꯤꯗꯦꯗ ꯁꯦꯜ ꯃꯥꯡꯕꯗꯨꯗꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤ ꯑꯁ ꯑꯩ ꯗꯥꯎꯁꯤꯗꯤ ꯕꯦꯔꯥꯅꯤ ꯏꯇꯥꯎ ꯅꯪ ꯉꯥꯏꯈꯣ ꯏꯇꯥꯎ ꯅꯪ ꯗꯥꯎ ꯌꯥꯅꯕ ꯑꯩ ꯗꯥꯎꯒꯤ ꯃꯤꯆꯤ ꯑꯝꯇ ꯀꯥꯞꯀꯦ ꯏꯇꯥꯎ ꯗꯥꯎ ꯊꯤ ꯌꯥꯔꯗꯕꯅꯦ ꯅꯪ ꯏꯇꯥꯎ ꯑꯩꯒꯤ ꯁꯦꯜꯁꯤ ꯁꯤꯅ ꯂꯣꯏꯔꯦ ꯁꯣ ꯄꯤꯔꯁꯤ ꯀꯩ ꯂꯩꯒꯦ ꯍꯥꯏꯔꯣ ꯅꯪꯒꯤ ꯀꯩꯁꯨ ꯂꯩꯇꯦꯗ ꯑꯩꯒꯤꯗꯤ ꯑꯦꯀꯥꯇ꯭ꯔꯦꯅꯤ ꯑꯦꯀꯥꯇ꯭ꯔꯦ ꯍꯦꯔꯥ ꯃꯤꯅꯝ ꯆꯥꯏꯗ ꯅꯪꯒꯤꯗꯣ ꯀꯥꯏꯗꯩ ꯑꯩꯒꯤꯁꯨ ꯃꯤꯅꯝꯅꯣ? ꯑꯦꯀꯥꯇꯦꯟ ꯇꯥꯏꯁꯤꯗꯤ ꯅꯣꯏꯒꯤꯗꯣ ꯆꯦ ꯍꯨꯔꯥꯟꯂ ꯌꯥꯔꯣꯏ ꯀꯥꯏꯗꯩ ꯌꯥꯔꯣꯏ ꯅꯣꯏ ꯌꯥꯔꯣꯏꯀꯣ ꯆꯦ ꯍꯨꯔꯥꯟꯕꯅꯤ ꯅꯣꯏꯒꯤꯗꯣ ꯀꯩꯅꯣ ꯅꯣꯏ ꯇꯧꯏꯁꯤꯕꯨ ꯏꯇꯥꯎ ꯅꯣꯏ ꯌꯥꯝ ꯈꯠꯅꯅꯤꯡꯕ꯭ꯔꯣ ꯃꯅꯝꯁꯤꯗꯤ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯁꯦꯟꯕꯨ ꯃꯥꯡꯉꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯔꯗꯝꯃꯦ ꯅꯝꯗꯤ ꯅꯝꯊꯤꯌꯦ ꯂꯥꯎꯅꯦ ꯏꯇꯥꯎ ꯑꯩ ꯏꯁꯄꯦꯛꯁꯦ ꯄꯣꯁ ꯇꯥꯕ꯭ꯔꯥ ꯐꯖꯩ ꯀꯗꯧꯔꯒꯦ ꯁꯛꯇꯥꯁꯤꯒ ꯑꯣꯏ ꯀꯩꯅꯣ ꯃꯥ ꯇꯧꯏꯁꯤꯅ ꯃꯁꯛꯁꯤꯒ ꯌꯦꯡꯉꯨꯅꯦ ꯐꯖꯩ ꯀꯥꯏꯅ ꯇꯧꯔꯤꯖꯥꯠꯂꯣ ꯀꯩꯅꯣ ꯕꯕꯤꯗꯨꯅ ꯉꯁꯤ ꯂꯥꯛꯇ꯭ꯔꯤꯁꯤꯅ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯪ ꯈꯨꯠꯁꯦ ꯀꯩꯗꯧꯕꯗ ꯇꯧꯔꯤꯅꯣ ꯁꯤꯅ ꯑꯁ ꯈꯪꯗꯦ ꯏꯁ ꯂꯣꯏꯔꯦꯍꯦ ꯃꯁꯥꯒ ꯉꯝꯗ꯭ꯔꯖꯥꯠꯂꯣ ꯀꯩꯅꯣ ꯇꯣꯝꯄꯣꯛꯁꯤꯅ ꯕꯕꯤ ꯂꯥꯛꯄ ꯌꯦꯡꯉꯤꯁꯤꯅ ꯃꯁꯛ ꯑꯁꯤꯒꯕ ꯑꯣꯖꯥ ꯂꯩ ꯐꯝꯃꯣ ꯐꯝꯃꯣ ꯇꯣꯝꯄꯣꯛꯀ ꯇꯣꯝꯊꯤꯟꯒ ꯂꯥꯛꯄ꯭ꯔꯥ ꯉꯔꯥꯡ ꯀꯥꯏ ꯆꯠꯄ ꯊꯣꯛꯂꯛꯎ ꯂꯥꯎ ꯉꯔꯥꯡ ꯀꯥꯏ ꯆꯠꯂꯤ ꯍꯥ ꯆꯠꯂꯣ ꯁꯤꯗ ꯅꯅꯥ ꯄꯥꯏꯔꯒ ꯂꯦꯞꯄꯨ ꯆꯠꯂꯨ ꯄꯦꯜꯂꯤ ꯅꯪꯁꯨ ꯅꯅꯥ ꯄꯥꯏꯔꯒ ꯂꯦꯞꯄꯨ ꯆꯣ ꯅꯅꯥꯗꯣ ꯄꯥꯏꯌꯨ ꯑꯩ ꯉꯔꯥꯡ ꯇꯧꯔꯣꯏꯁꯦ ꯍꯥꯏꯗ꯭ꯔꯥ ꯇꯨꯝꯕꯣ ꯄꯦꯅꯥꯏ ꯃꯈꯣꯜ ꯑꯃ ꯇꯥꯗ꯭ꯔꯣ ꯀꯥꯏꯗꯒꯤ ꯄꯦꯅꯥ ꯃꯈꯣꯟꯅꯣ ꯗꯥ ꯇꯣꯝꯄꯣꯛ ꯇꯥꯗꯦꯕꯣ ꯑꯃꯨꯛꯁꯨ ꯈꯣꯡꯉꯦ ꯇꯥꯗ꯭ꯔꯣ ꯇꯥꯗꯦꯍꯦ ꯀꯔꯤꯅꯣ ꯀꯥꯏꯗꯩꯅꯣ ꯉꯥꯎꯔꯕꯣ ꯑꯃꯨꯛꯁꯨ ꯈꯣꯡꯉꯦ ꯑꯁ ꯉꯥꯎꯔꯕꯣ ꯅꯪꯕꯣ ꯅꯣꯏ ꯇꯥꯗ꯭ꯔꯣ ꯇꯥꯗꯦ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯣꯜ ꯇꯧꯔꯁꯤꯀꯣ ꯃꯦ ꯀꯃꯤꯡ ꯁꯔ ꯌꯦꯁ ꯆꯪꯉꯣ ꯀꯩꯗꯧꯔꯦ ꯕꯕꯤ ꯅꯪ ꯊꯦꯡꯉꯛꯑꯗꯤ ꯁꯔ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗꯣ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯈꯤꯕ ꯑꯗꯨꯗ ꯄꯥꯕꯨꯡ ꯂꯥꯛꯄ ꯉꯥꯏꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ ꯍꯧꯗ ꯉꯥꯏꯔꯤ ꯆꯪꯉꯣ ꯐꯝꯃꯣ ꯏꯇꯥꯎ
ꯕꯕꯤꯁꯦ ꯎꯅ ꯅꯣꯛꯁꯜꯂꯛꯏꯅꯦ ꯆꯠ ꯑꯩꯉꯣꯟꯗꯅꯤ ꯈꯜꯂꯩꯗꯣ ꯅꯪꯒꯤꯗꯤ ꯆꯠꯂꯩꯁꯤꯗꯤ ꯑꯣꯇꯣꯛꯄꯅꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯀꯥꯡꯁꯣꯏ ꯆꯥꯔꯛꯑꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯔꯣꯜ ꯀꯣꯜ ꯇꯧꯁꯤꯀꯣ ꯔꯦꯁꯄꯣꯟ ꯇꯨ ꯌꯣꯔ ꯔꯣꯜ ꯀꯣꯜ ꯔꯣꯜ ꯅꯝꯕꯔ 1 ꯄ꯭ꯔꯖꯦꯟ ꯁꯔ 2 ꯌꯦꯁ ꯁꯔ 3 ꯌꯦꯁ ꯁꯥꯔ 4 ꯄ꯭ꯔꯖꯦꯟ ꯁꯥꯔ 5 ꯌꯦꯁ ꯁꯥꯔ 6 ꯌꯦꯁ ꯁꯥꯔ 7 ꯌꯦꯁ ꯁꯥꯔ ꯃꯥ ꯇꯧꯏꯁꯤ ꯌꯦꯡꯉꯨꯅꯦ ꯌꯦꯡꯉꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯑꯦꯇꯣꯃꯤꯛ ꯅꯝꯕꯔ ꯑꯗꯨꯅ ꯑꯦꯇꯣꯝꯒꯤ ꯃꯅꯨꯡꯗ ꯅ꯭ꯌꯨꯀ꯭ꯂꯤꯌꯁ ꯍꯥꯏꯅ ꯑꯃ ꯂꯩ ꯅ꯭ꯌꯨꯀ꯭ꯂꯤꯌꯁꯇ ꯀꯔꯤ ꯌꯥꯎꯏ ꯄ꯭ꯔꯣꯇꯣꯟ ꯑꯃꯁꯨꯡ ꯅ꯭ꯌꯨꯇ꯭ꯔꯣꯟ ꯐꯔꯦ ꯍꯌꯦꯡꯒꯩ ꯃꯇꯨꯡ ꯃꯅꯥꯎ ꯇꯧꯅꯨꯀꯣ ꯍꯣꯏ ꯁꯔ ꯆꯠꯂꯣ ꯐꯝꯃꯁꯨ ꯆꯠꯂꯣ ꯀ꯭ꯂꯥꯁ ꯌꯥꯎꯔꯨꯆꯣ ꯍꯣꯔꯦꯟ ꯁꯨꯇꯤꯗ ꯊꯦꯡꯅꯔꯁꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯣ ꯊꯥꯖꯟꯗꯅ ꯅꯣꯏ ꯁꯣꯝ ꯆꯠꯈ꯭ꯔꯣꯀꯣ ꯑꯩ ꯁꯣꯝ ꯅꯥꯀꯟꯗ ꯆꯠꯍꯧꯔꯒꯦ ꯍꯣꯏ. ꯀꯣꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯍꯣꯏ. ꯕꯥꯏ ꯕꯥꯏ ꯇꯣꯝꯄꯣꯛ ꯑꯩ ꯁꯣꯝꯗ ꯆꯪꯍꯧꯔꯒꯦꯀꯣ ꯆꯠꯈ꯭ꯔꯒꯦꯀꯣ ꯑꯁ ꯂꯥꯛꯆꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯃꯣꯏꯒ ꯑꯗꯨꯝ ꯆꯠꯂꯨ ꯌꯥꯗ꯭ꯔꯣ ꯇꯥꯏꯟꯗꯦꯍꯦ ꯏꯕꯦꯝꯃ ꯕꯕꯤ ꯍꯟꯗꯛꯇꯤ ꯍꯥꯎꯁꯤ ꯑꯃ ꯁꯤꯟꯒꯦ ꯈꯜꯂꯤ ꯍꯥꯎꯁꯤ ꯁꯤꯟꯗꯣꯏꯗꯨꯕꯨ ꯀꯥꯟꯕꯨ ꯀꯥꯟꯅꯒꯗ꯭ꯔꯥꯅꯦ ꯅꯣꯏꯗꯨꯕꯨ ꯈꯪꯗꯦ ꯌꯦꯡꯉꯒꯦ ꯑꯩ ꯉꯁꯤ ꯎꯏꯕꯗ ꯀ꯭ꯂꯥꯁꯇꯨꯅꯒꯅꯦ ꯁꯥꯕꯅꯦ ꯆꯥꯛ ꯆꯥꯔꯛꯇ꯭ꯔꯣ ꯏꯁ ꯅꯪꯁꯨ ꯑꯩ ꯊꯤꯕꯣꯡ ꯂꯥꯎ ꯇꯥꯍꯜꯂꯤ ꯑꯝꯇ ꯉꯥꯏꯈꯣ ꯕꯕꯤ ꯃꯁꯤꯒꯤ ꯃꯀꯨꯁꯤ ꯑꯃꯨꯛ ꯆꯌꯦꯠꯅꯔꯛꯑꯗꯝꯅꯤ ꯀꯩ ꯍꯧꯖꯤꯛꯀꯤꯗꯣ ꯃꯀꯨ ꯃꯥꯜꯂꯦ ꯆꯌꯦꯠꯅꯩ ꯍꯥꯏꯕ ꯅꯠꯇꯦꯗ ꯃꯁꯥꯁꯤꯒ ꯃꯥꯜꯂꯦ ꯍꯥꯏꯕ ꯕꯕꯤ ꯁ꯭ꯀꯨꯜ ꯍꯜꯂꯛꯏꯔꯣ ꯗꯥꯗꯤ ꯕꯤꯇꯤ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯅꯤ ꯍꯜꯂꯛꯄꯗ ꯉꯥꯏꯔꯤꯌꯦ ꯑꯗꯣ ꯁ꯭ꯀꯨꯜ ꯍꯜꯂꯛꯑꯗꯤ ꯌꯨꯝꯗ ꯍꯜꯂꯛꯇꯔꯥ ꯃꯣꯏ ꯀꯩꯗꯧꯔꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁ꯭ꯀꯨꯜ ꯀꯥꯅꯤ ꯀꯥꯔꯣꯏ ꯈꯪꯗꯕꯁꯤꯡꯁꯤꯒ ꯁ꯭ꯀꯨꯜ ꯗ꯭ꯔꯦꯁ ꯁꯦꯠꯆꯜꯂꯒ ꯖ꯭ꯋꯥꯔ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯅꯈꯣꯏꯅ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒ ꯆꯠꯃꯤꯟꯅꯔꯒ ꯂꯩꯕꯁꯤ ꯀꯩꯗꯧꯕꯩꯅꯣ ꯅꯨꯄꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯃꯇꯝ ꯃꯥꯡꯍꯟꯕ ꯑꯗꯣ ꯕꯕꯤ ꯑꯩꯁꯨ ꯅꯣꯏ ꯄꯥꯕꯨꯡ ꯌꯨꯝꯗ ꯗ꯭ꯔꯣꯞ ꯇꯧꯔꯝꯃꯒ ꯍꯜꯂꯛꯏꯅꯤ ꯀꯨꯏꯔꯅꯨ ꯊꯨꯅ ꯍꯟꯖꯜꯂꯣꯀꯣ ꯍꯣꯏ ꯑꯣꯏꯔꯗꯕꯁꯤꯡꯁꯤꯗꯤ ꯃꯁꯤ ꯃꯀꯨ ꯃꯥꯟꯕꯁꯦ ꯑꯩꯅ ꯐꯨꯕꯤꯗꯕꯅꯤ ꯃꯥ ꯂꯦꯝꯃꯣꯏ ꯍꯥꯏꯗꯅ ꯑꯉꯥꯡꯒ ꯐꯨꯅꯩ ꯍꯥꯏꯕꯗꯣ ꯉꯁꯤꯅꯦ ꯀꯣꯛ ꯑꯃꯊꯣꯛꯅꯔꯨꯅꯤꯀꯣ ꯏꯕꯨꯡꯉꯣ ꯌꯥꯔꯦ ꯃꯤ ꯆꯠꯈ꯭ꯔꯒ ꯀꯟ ꯁꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯣꯏ ꯃꯤꯅ ꯋꯥꯡ ꯆꯥꯎꯕ ꯅꯪꯉꯣꯟꯗꯩ ꯊꯤꯅ ꯍꯦꯟꯈ꯭ꯔꯖꯥꯠꯅꯤ ꯅꯁꯥꯅꯦꯅ ꯏꯄꯥ ꯄꯥꯔꯒ ꯋꯥꯆꯦꯠ ꯇꯪꯈꯥꯏ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯃꯤꯅ ꯀꯛꯂꯒ ꯅꯝꯁꯤꯜꯂꯛꯑꯗꯤ ꯇꯧ ꯂꯩꯅꯤꯗꯣ ꯌꯥꯝꯅ ꯑꯀꯟ ꯁꯥꯅꯨ ꯑꯁ ꯌꯥꯔꯦꯍꯦ ꯃꯥꯟꯅꯔꯨꯔꯅꯨ ꯍꯦ ꯃꯥꯅ ꯑꯣꯏꯅ ꯐꯨꯔꯝꯅꯤ ꯇꯧꯕꯅꯤꯗ ꯇꯣꯝꯄꯣ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯑꯁꯤ ꯅꯨꯄꯥꯁꯦ ꯕꯕꯤꯗ ꯀꯥꯔꯅ ꯑꯗꯨꯝ ꯇꯥ ꯂꯩꯔꯕꯅꯦ ꯀꯥꯟꯅꯗꯦꯁꯦ ꯆꯠꯁꯤ ꯂꯥꯛꯑꯣꯕ
알아요. 다 톰보 반탐보세 융아 파자나 융알로 파자나 융아 타모 파자나 제 농가지 그걸 합슬로버 제 에이 라이 제 쫄로 아스 로이리 분지데 아스 이풀 로이 뿌레 분 ngakta 아스 이거 또 이제 뭐 ito 아? aadagi sibu bom na tabrana manida 강내네 바이 뭐 말리네 바이 이거 뭐 또 이거 몸빌어 미케 빌어 sang gì anh ngầm rồi tao nó có sang gì vậy kỳ anh ghê ngầm rồi anh ngầm rồi với tao 헤이 에이 ito bom mula ni bom na tiye ito 아버지 이거 되나 이거 떨리고 ito 넌 시리가 되나 ito may biro hebi ito 낭디 시대 돌아미노 하 시대 돌아미노 아이 미스 고고 This is spot 강내 해지니 너 얘나 아이 씨 또뭐 까마이 또 뒤로 또 뭉따그리 마이 암상들은 푹이 되었다 똥봉 Tamani debu le jalo. Tamani. Tare. David, nang labra. Ay sulo na ba nini? Ngata kakalo. Kung ka tulog thoro no. Ngata kakalo. Yani na tamani. Bima, tulang makata po thoro. Adu ka na, samse ka mijeng ka sa karapay na. 세 파모. 빠봉 시대 레 David, aduda ngata 파모. Tamani. Bunga, sa taksira, sa semal lakya. Tamo saya re. Isi gelas um take. Hoi. Bima, sing glass samta po thoro. David, ako'y nayiyang sa kadar ba tabok sibu, karamay tabuno, karadi hayra uduna. Tamani. Handaki tabang hamsidi yam nga dijanida. Tabak hek hauboga biladum kairdan tamani. Adugi damakta tamani. Kya ma biruno? Nanaw ay lari basidi. Adugi damakta di ay roy rikspuge. Tamani. Horen tabang hamda hek yoboga tamani loy khangni. Pare, aduda ije kerong tuli selu kikiko. 다디빗 이싱 시레 Sorry. Babia. Sa ising nga sarbo. 다디빗 아둠 팜비오코 아이 타박로 실루게 David, 토시라. Hoy tamani. lao, 토시라. Tosi. Tamani. Hamsine koine paga da tabaksi. Kadai noni nang na wal chani hari dubo. Tamani. Tu. Age.
Tui chargi u khrana phejing kharba singa se. Machine. Ibanina korok koi base wan chandui. ꯑꯗꯣ ꯗꯦꯕꯤꯠ ꯁꯦꯜꯒꯤ ꯋꯥꯐꯝꯁꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯁꯦꯜꯒꯤ ꯋꯥꯐꯝꯗꯨꯗꯤ ꯇꯥꯃꯅꯤ ꯑꯩꯒꯤ ꯁꯔꯨꯛꯇꯨꯕꯨꯗꯤ ꯑꯩꯅ ꯑꯗꯨꯝ ꯌꯥꯅꯕ ꯇꯧꯈ꯭ꯔꯒꯦ ꯑꯗꯣ ꯇꯥꯃꯅꯤ ꯁꯤꯌꯥꯔꯅ ꯀꯃꯥꯏꯅ ꯇꯧꯕ ꯗꯦꯕꯤꯠ ꯅꯌꯥꯝꯕꯒꯤꯗꯤ ꯁꯦꯟ ꯊꯨꯝꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯈꯪꯅ ꯆꯥꯟꯅꯕꯗꯒꯤ ꯂꯧꯕ ꯀꯥꯇꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯕꯕꯨꯗꯤ ꯌꯥꯅꯤ ꯑꯗꯨꯗ ꯃꯥꯒꯤꯁꯤ ꯄꯣꯠ ꯑꯃ ꯊꯝꯗ꯭ꯔꯒꯗꯤ ꯁꯦꯜꯁꯤ ꯄꯤꯔꯛꯎ ꯍꯥꯏꯌꯨ ꯌꯥꯗꯃꯥꯟꯅꯕ ꯑꯗꯣ ꯗꯦꯕꯤꯠ ꯅꯌꯥꯝꯕꯒꯤꯗꯤ ꯅꯌꯥꯝꯕꯅ ꯂꯩꯔꯤꯕ ꯍꯤꯡꯒꯣꯜꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯑꯃꯠꯇ ꯂꯩꯇꯦ ꯍꯤꯡꯒꯣꯜꯗꯨ ꯅꯪꯅ ꯀꯩꯅꯣ ꯇꯧꯔꯒ ꯊꯝꯈ꯭ꯔꯣ ꯑꯗꯨꯒ ꯅꯪꯅ ꯁꯦꯜ ꯑꯣꯏꯅ ꯂꯧꯔꯛꯄ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯗꯨꯗꯤ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯥꯃꯅꯦ ꯍꯤꯡꯒꯣꯜꯁꯦ ꯃꯉꯣꯟꯗ ꯄꯤꯔꯁꯤ ꯑꯗꯨꯒ ꯑꯍꯥꯟꯕ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤ ꯕꯤꯜ ꯍꯦꯛ ꯀꯥꯏꯕꯒ ꯇꯥꯃꯅꯦ ꯍꯤꯡꯒꯣꯜꯗꯣ ꯑꯃꯨꯛ ꯁꯠ ꯍꯜꯍꯜꯂꯣꯏ ꯀꯩꯗꯧꯔꯒꯦ ꯇꯥꯃꯅꯦ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯦꯗ ꯑꯗꯣ ꯇꯥꯃꯅꯦ ꯑꯃꯅꯅꯦ ꯇꯨ ꯑꯥꯗ ꯇꯦꯡꯕꯥꯏ ꯂꯩꯕ ꯃꯐꯝꯁꯦ ꯑꯣ ꯑꯥꯗꯩꯁꯦ ꯑꯥꯗꯩꯁꯦ ꯃꯁꯤꯒꯤ ꯊꯕꯛꯁꯤꯃꯒ ꯏꯆꯤꯟ ꯏꯅꯥꯎ ꯄꯥꯏꯁꯜꯂꯒꯗꯤ ꯁꯦꯜꯁꯦ ꯇꯣꯡꯇꯛ ꯇꯧꯅ ꯄꯥꯏꯅꯤ ꯑꯗꯨꯗꯒꯤꯗꯤ ꯇꯥꯃꯅꯦꯁꯨ ꯅꯍꯥ ꯑꯣꯏꯔꯤꯕꯅꯤꯅ ꯏꯇꯩ ꯑꯃ ꯇꯣꯛ ꯄꯨꯁꯜꯂꯛꯑꯅꯤ ꯅꯪꯁꯤꯁꯨ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯇꯃꯥ ꯑꯃ ꯆꯥꯎꯔꯦ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯌꯧꯁꯜꯂꯛꯑꯦ ꯈꯜꯂꯣ ꯑꯗꯨ ꯗꯦꯕꯤꯠ ꯅꯪꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯅꯌꯥꯝꯕꯅ ꯂꯣꯏꯅ ꯌꯥꯔꯦ ꯑꯗꯨꯗ ꯍꯤꯡꯒꯣꯜꯒꯤ ꯋꯥꯐꯝꯅꯤꯅ ꯁꯣꯏꯍꯟꯕꯗꯤ ꯌꯥꯗꯦꯀꯣ ꯇꯥꯃꯅꯦ ꯑꯗꯨꯒꯤꯗꯃꯛꯇ ꯀꯩꯝ ꯋꯥꯔꯨꯅꯨ ꯅꯅꯥꯎ ꯑꯩ ꯂꯩꯁꯤꯗꯤ ꯑꯩ ꯊꯣꯛꯄ ꯂꯣꯏ ꯁꯤꯡꯒꯅꯤ ꯇꯥꯃꯅꯦ ꯀꯩꯝ ꯈꯜꯂꯨꯅꯨ ꯑꯗꯣ ꯗꯥꯇꯣꯝꯕ ꯇꯤꯀꯦꯠꯇꯤ ꯀꯃꯥꯏꯅ ꯇꯧꯕ ꯏꯁ ꯇꯤꯀꯦꯠꯀꯤ ꯋꯥꯕꯨ ꯅꯪ ꯀꯩꯗꯧꯕꯩ ꯈꯜꯂꯤꯅꯣ ꯑꯔꯥꯛꯄ ꯃꯤꯗ ꯇꯤꯀꯦꯠꯇꯣ ꯁꯠ ꯌꯣꯟꯖꯜꯂ ꯂꯣꯏꯔꯦ ꯀꯩꯅꯣ ꯌꯥꯏꯅꯦ ꯑꯗꯨ ꯀꯣꯛꯇ ꯑꯗꯨꯃꯥꯏꯅ ꯇꯧꯒꯗꯕꯅꯤ ꯏꯇꯥꯎ ꯇꯨꯄꯨ ꯋꯥ ꯂꯩꯔꯤ ꯏꯇꯥꯎ ꯇꯧꯁꯜꯂꯣ ꯌꯣꯡꯁꯤꯡꯁꯤꯗꯤ ꯁꯣꯅꯣ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯔꯅ ꯗꯥꯇꯣꯝꯕ ꯈꯥꯝꯈ꯭ꯔꯦ ꯈꯥꯝꯖꯅꯣ ꯌꯣꯡ ꯃꯥꯟꯕꯁꯤꯡꯁꯤꯕꯨ ꯑꯩ ꯇꯧꯒꯦ ꯏꯇꯥꯎ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯅꯠꯇ꯭ꯔꯥ ꯌꯣꯡ ꯑꯃ ꯂꯥꯎꯔꯤꯗꯣ ꯏꯇꯥꯎ ꯃꯥꯅꯤ ꯏꯇꯥꯎ ꯑꯩꯈꯣꯏꯗꯅꯤ ꯏꯇꯥꯎ ꯅꯪ ꯇꯥꯍꯧꯕ꯭ꯔꯥ ꯈꯔꯗꯤ ꯇꯥꯍꯧꯋꯦ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯇꯥꯍꯧꯗꯦ ꯑꯩ ꯇꯧꯒꯦꯀꯣ ꯏꯇꯥꯎ ꯒꯥꯔꯤꯁꯦ ꯕ꯭ꯔꯦꯛ ꯀꯌꯥ ꯄꯥꯜꯂ ꯊꯧꯒꯥꯏꯒꯦ ꯌꯦꯡꯉꯨꯀꯣ ꯗꯥꯇꯣꯝꯕ ꯃꯣꯏ ꯒꯥꯔꯤꯁꯦ ꯕ꯭ꯔꯦꯛ ꯀꯌꯥ ꯄꯥꯜꯂ ꯊꯧꯔꯦꯅꯦ ꯕꯥꯏꯛꯁꯤꯕꯨ ꯕꯦꯛ ꯌꯥꯔ ꯍꯟꯖꯥ ꯖꯥꯠꯂꯣ ꯇꯨꯡꯗ ꯇꯨꯡꯁꯤ ꯆꯥꯎꯍꯦ ꯂꯥꯛꯁꯅꯨ ꯈꯪꯅꯤ ꯂꯥ ꯍꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯎꯔꯛꯏꯗꯣ ꯏꯁ ꯅꯣꯏ ꯒꯥꯔꯤ ꯈꯨꯊꯧꯗꯣ ꯀꯔꯤ ꯒꯥꯔꯤ ꯈꯨꯊꯧꯅꯣ ꯑꯩꯈꯣꯏ ꯊꯣꯝꯕ ꯁꯤꯔꯝꯃꯗꯤ ꯅꯣꯏ ꯁꯤꯡꯉꯝꯒꯗ꯭ꯔꯣ ꯑꯩꯈꯣꯏꯁꯦ ꯏꯃꯥ ꯏꯄꯥꯅꯤ ꯀꯌꯥꯝ ꯇꯥꯡ ꯄꯣꯛꯄꯅꯣ ꯅꯣꯏ ꯈꯪꯕ꯭ꯔꯣ ꯑꯗꯨ ꯁꯣꯏꯒꯗꯤ ꯁꯣꯏ ꯑꯗꯨ ꯍꯧꯖꯤꯛ ꯀꯩꯗꯧꯁꯦ ꯍꯥꯏꯅꯣ ꯁꯣꯏꯈ꯭ꯔꯦ ꯍꯦꯛꯇ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯔꯝꯃꯗꯤ ꯅꯣꯏ ꯁꯤꯡꯉꯝꯒꯗ꯭ꯔꯣ ꯑꯗꯨ ꯌꯥꯗꯦ ꯇꯣ ꯍꯌꯦꯡꯒꯩ ꯑꯩꯉꯣꯟꯗ ꯌꯣꯡ ꯍꯥꯟꯕ ꯁꯣꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯏ ꯌꯣꯡ ꯃꯥꯟꯕ ꯍꯥꯏꯁꯦ ꯃꯣꯏꯒꯤ ꯑꯁꯥꯎꯕꯤ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯁꯛꯁꯤꯡꯁꯤꯒ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨꯅꯦ ꯃꯁꯤꯗꯤ ꯑꯩ ꯁꯥꯎꯔꯣꯏ ꯃꯁꯤꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤ ꯂꯣꯡꯒꯤ ꯅꯈꯣꯏꯅ ꯃꯥꯜꯂꯒ ꯏꯇꯥꯎ ꯃꯣꯏ ꯁꯤꯀꯤꯁꯤ ꯌꯥꯝ ꯐꯤꯡꯉꯤꯅꯦ ꯑꯗꯨꯅꯦ ꯄꯤꯛꯄꯤꯒ ꯌꯥꯏꯅꯦꯁꯦ ꯏꯇꯥꯎ ꯇꯥꯞꯊꯣꯛ ꯃꯃꯥ ꯊꯤꯟꯖꯟꯗꯅ ꯊꯥꯗꯣꯛꯑꯕ ꯍꯦ ꯇꯣꯄꯣꯛ ꯍꯌꯦꯡꯒꯩ ꯑꯩꯉꯣꯟꯗ ꯌꯣꯡ ꯍꯥꯟꯕ ꯁꯣꯏꯔꯛꯀꯅꯨꯀꯣ ꯅꯣꯏ ꯍꯣꯏ ꯆꯤꯡꯂꯦꯝꯕ ꯅꯪꯁꯨꯅꯦ ꯍꯌꯦꯡꯒꯩꯗꯣ ꯒꯥꯔꯤꯗꯣ ꯌꯦꯡ ꯐꯖ ꯊꯧꯀꯣ ꯁꯦ ꯀꯥꯈꯠꯂꯨꯁꯦ ꯐꯠꯇꯣꯡꯉꯨ ꯑꯩ ꯎꯅꯣꯞꯇꯤ ꯁꯦ ꯇꯧ ꯗꯥꯇꯣꯝꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯗꯥꯇꯣꯝꯕ ꯑꯩꯈꯣꯏ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯑꯣꯟꯅꯗ꯭ꯔꯣ ꯃꯣꯏ ꯆꯠꯈꯤꯁꯤꯅ ꯇꯧꯕꯅꯤ ꯃꯣꯏ ꯃꯥꯏꯀꯩꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯠꯇꯣꯏꯅꯣ ꯆꯠꯈ꯭ꯔꯦ ꯂꯥꯛꯑꯣ ꯂꯥ ꯃꯣꯏ ꯉꯁꯥꯏ ꯁꯤꯀꯤ ꯍꯥꯏꯗꯨꯅꯅꯦ ꯏꯄꯤꯛ ꯄꯤꯛꯈꯩ ꯄꯤꯗꯤꯡ ꯆꯣꯡꯉꯗꯅꯅꯦ ꯃꯅꯥꯗꯣ ꯄꯥꯏꯔ ꯈꯨꯄꯥꯛꯅ ꯆꯥꯞ ꯊꯥꯒꯦ ꯇꯧꯅꯦꯕ ꯑꯩ ꯃꯊꯨꯟꯗꯨ ꯀꯥꯎꯅꯤꯡꯉꯝꯅꯦ ꯃꯥ ꯉꯁꯥꯏꯗꯣ ꯏꯄꯤꯛ ꯄꯤꯛꯀꯩ ꯑꯗꯨꯅꯦ ꯄꯤꯛꯏ ꯆꯥꯡꯗꯨꯒ ꯑꯣ ꯂꯣꯀꯦꯟ ꯑꯣ ꯗꯥ ꯂꯣꯀꯦꯟ ꯑꯗꯨꯃꯥꯏꯅ ꯀꯧꯔꯗꯤ ꯌꯥꯔꯣꯏ ꯁꯨꯃꯥꯏꯅ ꯀꯧ ꯊꯣꯛꯂꯛꯀꯅꯤ ꯌꯦꯡꯉꯣ ꯑꯣ ꯂꯣꯀꯦꯟꯗ꯭ꯔꯣ ꯀꯅꯥꯅꯣ ꯑꯥꯏ ꯈꯨꯃꯩꯅꯦ ꯈꯨꯃꯩꯁꯦ ꯌꯦꯡꯉꯣ ꯑꯁ ꯀꯩꯅꯣ ꯃꯅꯤꯡꯂꯣꯝꯗꯒꯤ ꯆꯪꯉꯛꯏꯁꯤꯕꯣ ꯃꯃꯥꯡꯂꯣꯝꯗꯒꯤ ꯂꯥꯛꯑꯁꯨ ꯌꯥꯕꯗꯨꯕꯨ ꯃꯃꯥꯡꯂꯣꯝꯗꯩ ꯂꯥꯛꯑꯗꯤꯅꯦ ꯌꯥꯝ ꯀꯣꯏ ꯋꯥꯏ ꯌꯥꯝ ꯄꯣꯁ ꯇꯥꯏꯃꯦ ꯀꯥꯏ ꯆꯠꯂꯨꯏꯅꯣꯃꯦ ꯅꯣꯏꯗ ꯂꯥꯛꯏꯅꯤ ꯑꯗꯣ ꯅꯍꯥꯟ ꯑꯩꯅ ꯍꯧꯖꯤꯛ ꯇꯤꯀꯦꯠ ꯑꯃ ꯅꯣꯏ ꯇꯥꯃꯣꯗ ꯅꯝꯃꯣ ꯍꯥꯏꯔꯝꯕꯗꯣ ꯑꯗꯨꯗꯣ ꯂꯣꯏꯔꯝꯃꯗ꯭ꯔꯣ ꯂꯣꯏꯔꯝꯕ ꯌꯥꯔꯦ ꯀꯩꯅꯣ ꯇꯤꯀꯦꯠꯇꯣ ꯂꯣꯏꯔꯝꯃꯅꯤ ꯂꯧꯔꯣꯁꯤ ꯂꯣꯏꯔꯝꯃꯅꯤ ꯂꯧꯔꯁꯦ ꯑꯗꯣ ꯑꯩ ꯗ꯭ꯔꯦꯁ ꯑꯝꯇ ꯍꯣꯡꯉꯛꯀꯦ ꯑꯁ ꯍꯣꯡꯉꯨꯔꯣ ꯌꯥꯔꯦ ꯂꯥꯛꯑꯣꯍꯦ ꯉꯥꯏꯈꯣꯃꯦ ꯍꯣꯏ ꯃꯌꯥꯝ ꯑꯝꯇ ꯉꯥꯏꯈꯣ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯗꯥ ꯂꯣꯀꯦꯟ ꯅꯝꯕꯔ 2 ꯑꯃ ꯇꯧ ꯌꯥꯔꯦ ꯅꯪꯒꯤ ꯇꯟꯖꯥꯁꯤꯗ ꯂꯥꯛꯑꯣ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯂꯩꯍꯧꯔꯣ ꯅꯪ ꯂꯩꯍꯧꯔꯣ ꯅꯣꯏ ꯆꯠꯂꯝꯃꯣ
ꯏꯇꯥꯎ ꯅꯪ ꯇꯤꯀꯦꯠ ꯄꯩꯁꯥꯗꯤ ꯌꯥꯎꯔꯦꯀꯣ ꯀꯥꯏꯗꯤ ꯁꯦꯟꯅꯣꯗ ꯌꯥꯎꯗꯦꯗ ꯃꯣꯏ ꯃꯌꯥꯝꯅꯦ ꯃꯥꯅ ꯊꯣꯛ ꯃꯥꯏꯅ ꯇꯧꯖꯅꯤ ꯌꯥꯅꯤꯁꯦ ꯑꯩꯈꯣꯏ ꯗꯥꯕꯨ ꯑꯩ ꯊꯣꯛꯄ ꯉꯥꯡꯅꯒꯦ ꯗꯥ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯅꯣꯏ ꯂꯥꯛꯑꯕ꯭ꯔꯣ ꯑꯩꯈꯣꯏ ꯇꯤꯀꯦꯠꯇꯣ ꯅꯝꯕ ꯂꯣꯏꯔꯕꯣ ꯗꯥ ꯍꯣꯏ ꯍꯣꯏ ꯅꯣꯏ ꯇꯤꯀꯦꯠꯇꯣ ꯅꯝꯕ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯋꯥꯠꯄ ꯁꯦꯟꯗꯣ ꯀꯃꯥꯏꯅ ꯇꯧꯁꯦꯕ ꯇꯤꯀꯦꯠꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦ ꯗꯥ ꯑꯗꯨꯗꯤ ꯑꯣ ꯅꯣꯏ ꯇꯤꯀꯦꯠꯇꯣ ꯌꯦꯡꯕꯗꯤ ꯌꯥꯅꯤ ꯑꯗꯣ ꯑꯋꯥꯠꯄ ꯁꯦꯟꯗꯨꯗꯤ ꯄꯤꯔꯝꯃꯨꯀꯣ ꯑꯗꯣ ꯏꯌꯥꯝꯕ ꯅꯍꯥꯟ ꯑꯦꯗꯚꯥꯟꯁ ꯄꯤꯔꯝꯕꯗꯨꯗꯤ ꯅꯣꯏ ꯅꯍꯥꯟ ꯑꯦꯗꯚꯥꯟꯁ ꯄꯤꯔꯝꯕꯗꯨꯗꯤ ꯂꯨꯄꯥ 50 ꯈꯛ ꯅꯠꯇ꯭ꯔꯣ ꯂꯨꯄꯥ 50 ꯈꯛ ꯑꯦꯗꯚꯥꯟꯁ ꯄꯤꯔꯝꯃꯒꯕꯨ ꯑꯁ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯦ ꯏꯌꯥꯝꯕ ꯂꯨꯄꯥ 50ꯗꯨꯗꯤ ꯁꯦꯟ ꯅꯠꯇ꯭ꯔꯕꯣ 50ꯗꯨꯅ ꯀꯃꯥꯏꯅ ꯇꯤꯀꯦꯠ ꯂꯧꯒꯦ ꯍꯥꯏꯅꯣ ꯅꯣꯏꯕꯣ ꯗꯥ ꯑꯗꯣ ꯇꯤꯀꯦꯠꯇꯣ ꯑꯝꯇ ꯌꯦꯡꯖꯒꯦꯕ ꯍꯣꯏ ꯍꯣꯏ ꯇꯤꯀꯦꯠꯇꯨꯗꯤ ꯅꯣꯏ ꯌꯦꯡꯕ ꯌꯥꯔꯅꯤ ꯑꯩ ꯄꯨꯊꯣꯔꯛꯑꯒꯦ ꯑꯗꯨꯗꯤ ꯁꯦ ꯌꯥꯔꯕ ꯌꯦꯡꯉꯣꯁꯦ ꯑꯗꯣ ꯏꯌꯥꯝꯕ ꯁꯦꯜꯗꯣ ꯑꯩꯈꯣꯏ ꯍꯧꯁꯤ ꯅꯨꯃꯤꯠꯇ ꯑꯣꯏꯅ ꯄꯨꯂꯞ ꯄꯤꯔꯛꯑꯒꯦ ꯉꯁꯤꯗꯤ ꯌꯥꯎꯔꯛꯇ꯭ꯔꯦꯕ ꯑꯦ ꯑꯗꯨꯗꯤ ꯌꯥꯔꯣꯏꯍꯦ ꯁꯦꯟꯗꯤ ꯌꯥꯎꯗꯅ ꯄꯨꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯍꯦ ꯑꯁ ꯗꯥ ꯅꯪꯁꯨ ꯑꯩꯈꯣꯏꯅ ꯑꯃ ꯇꯧꯏ ꯇꯥꯏꯞꯇ ꯇꯤꯀꯦꯠꯁꯦ ꯄꯨꯒꯦ ꯍꯥꯏꯔꯗꯤ ꯅꯣꯏ ꯁꯦꯜꯁꯦ ꯁꯨꯅ ꯊꯅꯝꯃꯨꯀꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯅꯣ ꯑꯗꯣ ꯏꯇꯥꯎ ꯑꯩ ꯊꯣꯛꯑꯝꯃꯒꯦ ꯏꯌꯥꯝꯕ ꯍꯣꯔꯦꯟ ꯍꯌꯦꯡꯂ ꯀꯩꯅꯣ ꯁꯦꯟ ꯁꯨꯔꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯑꯒꯦ ꯊꯣ ꯄꯤꯔꯣ ꯁꯦ ꯆꯦꯜꯂꯣ ꯑꯦ ꯉꯥꯏꯈꯣ ꯍꯣꯏ ꯇꯣꯝꯄꯣ ꯉꯥꯏꯈꯣ ꯂꯥꯏ ꯇꯤꯀꯦꯠ ꯄꯤꯔꯣ ꯇꯤꯀꯦꯠ ꯄꯤꯔꯣ ꯑꯦ ꯀꯥꯏꯗꯩꯅꯣ ꯅꯪ ꯂꯧꯊꯣꯔꯛꯏꯗꯨꯅ ꯑꯩ ꯃꯅꯤꯡꯗꯩꯅꯤ ꯏꯇꯥꯎ ꯁꯦ ꯌꯥꯔꯦ ꯄꯥꯏꯁꯤꯜꯂꯣ ꯑꯣꯀꯦ ꯑꯗꯩ ꯑꯩꯈꯣꯏ ꯕꯥꯆꯧꯁꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨꯀꯣ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯕꯥꯆꯧꯁꯦ ꯌꯦꯡꯉꯨꯅꯦ ꯆꯦꯜꯂꯤꯁꯦ ꯌꯦꯡꯉꯨꯅꯦ ꯅꯣꯏ ꯕꯥꯆꯧ ꯆꯦꯟꯒꯤ ꯇꯧꯔꯤꯁꯦ ꯁꯦ ꯕꯥꯆꯧ ꯑꯝꯇ ꯉꯥꯏꯈꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯇꯥꯅꯤꯡꯁꯤꯕꯣ ꯕꯥꯆꯧ ꯁꯥꯏꯀꯜ ꯆꯤꯡꯗ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯩꯅꯣ ꯇꯤꯀꯦꯠꯅꯤ ꯈꯛꯇ ꯂꯧ ꯉꯝꯃꯣꯏ ꯑꯩꯒꯤ ꯂꯧ ꯉꯝꯃꯣꯏ ꯉꯥꯏꯈꯣ ꯅꯣꯏ ꯉꯥꯏꯈꯣ ꯅꯣꯏ ꯅꯍꯥꯟꯃꯨꯛꯁꯨ ꯏꯃꯣꯏꯅꯨꯒꯤ ꯁꯦꯟ ꯍꯥꯞꯄꯣꯅ ꯍꯥꯞꯄꯤ ꯑꯗꯨꯁꯨ ꯅꯣꯏ ꯃꯁꯦꯟ ꯆꯥꯛ ꯆꯥꯅꯔꯒ ꯑꯗꯨꯝ ꯇꯣꯛꯈ꯭ꯔꯦ ꯑꯩꯍꯥꯛ ꯁꯨꯡꯍꯥꯞ ꯍꯥꯞꯄ ꯉꯝꯃꯔꯣꯏ ꯉꯝꯃꯔꯣꯏꯕ ꯑꯩ ꯑꯃꯠꯇ ꯂꯧꯕ ꯉꯝꯃꯔꯣꯏꯕ ꯕꯥꯆꯧꯁꯦ ꯑꯝꯇꯪꯗꯤ ꯂꯧꯑꯣꯕ ꯑꯩ ꯇꯤꯀꯦꯠꯁꯦ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯕ ꯑꯩ ꯁꯨꯡꯂꯧ ꯂꯧꯔꯔꯣꯏ ꯕꯥꯆꯧ ꯅꯪ ꯂꯧꯔꯔꯣꯏ ꯂꯧꯔꯣꯏ ꯑꯣ ꯑꯗꯨꯗꯤ ꯐꯔꯦ ꯑꯗꯨ ꯑꯩ ꯇꯤꯀꯦꯠ ꯂꯧꯗ꯭ꯔꯤꯕ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯑꯔꯣꯏ ꯇꯣꯝꯕꯨꯡ ꯍꯧꯒꯠꯂꯣ ꯕꯥꯆꯧ ꯁꯤ ꯑꯝꯇ ꯂꯧꯑꯣꯕ ꯅꯣꯏ ꯅꯃꯥꯟꯅꯕꯁꯤꯡꯗꯣ ꯍꯧꯒꯠꯂꯣꯃꯤ ꯑꯩ ꯂꯧꯕ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯃꯤ ꯑꯝꯇ ꯍꯟꯗꯣꯛꯍꯜꯂꯣꯕ ꯑꯩ ꯕꯥꯆꯧꯅ ꯇꯤꯀꯦꯠꯁꯦ ꯂꯧꯗ꯭ꯔꯤꯕ ꯑꯩ ꯁꯨꯡꯍꯧ ꯍꯧꯒꯠꯂꯔꯣꯏ ꯕꯥꯆꯧ ꯇꯣꯝꯕꯨꯡ ꯂꯝꯕꯤ ꯊꯥꯗꯣꯛꯑꯁꯦ ꯑꯩ ꯁꯨꯡꯍꯧ ꯍꯧꯒꯠꯂꯣꯏ ꯃꯁꯤ ꯑꯝꯇ ꯍꯧꯒꯠꯂꯣꯃꯤ ꯕꯥꯆꯧꯅ ꯁꯤ ꯂꯧꯗ꯭ꯔꯤꯐꯥꯎ ꯃꯥ ꯁꯨꯡ ꯍꯧꯒꯠꯂꯨ ꯌꯥꯔꯔꯣꯏꯕ ꯇꯣꯝꯕꯨꯡ ꯅꯪꯕꯨ ꯍꯟꯗꯣꯛꯑꯣꯗ ꯑꯉꯥꯡ ꯍꯜꯂꯦ ꯂꯩꯀꯥꯏ ꯑꯝꯇ ꯀꯟꯕꯤꯌꯣ ꯈꯛꯇ ꯇꯧꯔ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯁꯨꯡꯍꯟ ꯑꯩ ꯍꯟꯗꯣꯛꯑꯣꯏ ꯑꯣ ꯍꯧꯒꯠꯂꯣꯁꯦ ꯕꯥꯆꯧ ꯇꯤꯀꯦꯠ ꯂꯧꯔꯒꯦꯁꯦ ꯂꯧꯔꯒꯦꯕ ꯕꯥꯆꯧ ꯀꯌꯥ ꯂꯧꯒꯦ ꯍꯥꯏꯅꯣ ꯐꯔꯦ ꯁꯦ ꯑꯍꯨꯝ ꯄꯤꯔꯣꯁꯦ ꯅꯣꯏꯅꯦ ꯁꯦꯟꯗꯨꯗꯤꯅꯦ ꯍꯣꯔꯦꯟ ꯌꯨꯝꯗ ꯂꯧꯕ ꯂꯥꯛꯑꯣꯀꯣ ꯍꯣꯏ ꯕꯥꯆꯧ ꯍꯣꯏ ꯌꯨꯝꯗꯀꯣ ꯍꯣꯏ ꯕꯥꯆꯧ ꯑꯩ ꯆꯠꯂꯦ ꯑꯁ ꯅꯪ ꯍꯧꯖꯤꯛꯀꯤ ꯏꯗꯨ ꯌꯥꯏꯌꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯇꯩꯁꯨ ꯀꯅꯥꯅꯣ ꯐꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯄꯥꯜꯂꯝꯃꯅꯤ ꯁꯣꯏꯗ꯭ꯔꯦ ꯑꯁ ꯌꯥꯔꯦꯗ ꯃꯊꯪ ꯂꯥꯛꯑꯣ ꯀꯅꯥꯅꯣ ꯑꯩ ꯀꯛꯀꯦ ꯍꯟꯗꯣꯛꯁꯦ ꯑꯝꯇ ꯌꯥꯔꯦ ꯄꯣꯁ ꯇꯥꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯁꯝ ꯀꯦꯁꯨ ꯊꯣꯛꯄ ꯀꯛꯇꯕꯁꯨ ꯃꯥꯟꯕ ꯁꯤꯗꯤ ꯐꯖꯔꯦꯍꯦ ꯍꯣꯏ ꯇꯨꯝꯕꯨꯡ ꯀꯥꯟꯅꯗꯦ ꯂꯥꯛꯑꯣ
이러이버 홀실러. ꯈꯣꯏ ꯂꯥꯛꯑꯣ ꯑꯣ ꯂꯥꯛꯑꯦ ꯂꯥꯛꯑꯦ 에 용짝 만봐. 민진징우. ꯅꯪꯒꯤ ꯅꯀꯣꯛꯁꯤꯕꯨ ꯈꯔ ꯄꯩꯕ꯭ꯔꯣ? ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯕ ꯂꯩꯍꯧꯔꯣꯏ ꯑꯩ ꯆꯣꯡꯊꯔꯛꯑꯦ 둥붕내나 마sak 이디 티르다나 그이노 마나 구부가 똥 이루이시나. 낭한 정도 오면서. ꯍꯣꯏ ꯅꯪ 한 정도 ꯅꯪ 한 정도 아이 낭한 정도 와봐. 어디 정들하게고. ꯅꯪ 한 정도 ꯅꯪꯒꯤ ꯁꯝꯁꯤꯅ ꯃꯇꯧ ꯀꯔꯝꯅ ꯀꯃꯥꯏ ꯀꯛꯁꯦꯕ? ꯁꯣꯝꯗꯁꯨ ꯁꯤꯠ ꯅꯥꯜꯍꯜꯂꯣ ꯑꯁꯣꯝꯗꯁꯨ ꯁꯤꯠ ꯅꯥꯜꯍꯜꯂꯣ ꯑꯗꯨꯒ ꯇꯨꯡꯁꯤꯗ ꯀꯇꯤ ꯃꯃꯤ ꯈꯔ ꯇꯥꯍꯜꯂꯣ. 이씨, ꯅꯪꯒꯤꯗꯨꯗꯤ ꯑꯩ ꯍꯩꯔꯣꯏ ꯇꯣꯛꯑꯣ. ꯆꯠꯁꯤꯔꯣ. 이러러시러. ꯀꯗꯥꯏꯗ ꯂꯩꯔꯤꯅꯣ ꯈꯪꯗꯦ ꯀꯧꯕꯤꯂꯥ ꯃꯈꯣꯡꯗ ꯇꯨꯝꯃꯝꯅꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨ ꯌꯦꯡꯉꯨꯔꯁꯦ ꯀꯗꯥꯏꯗꯕꯨ ꯇꯨꯝꯃꯤꯖꯥꯅꯣ ꯑꯁꯥꯏ ꯂꯩꯔꯝꯅꯤꯁꯦ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯑꯁꯤꯗ ꯑꯃꯨꯛ ꯇꯨꯝ ꯂꯩꯔꯦ ꯌꯦꯡꯉꯣ ꯁꯤ ꯒꯥꯔꯤꯅꯒ ꯊꯦꯡꯕꯤꯔꯝꯃꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯇꯧꯏꯁꯤꯕ ꯏꯇꯥꯎ 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 ꯑꯁ ꯌꯨꯝꯗ ꯐꯪꯉꯤ ꯇꯨꯝꯐꯝ ꯈꯪꯗꯦ ꯁꯤꯗ ꯉꯥꯛꯇꯪ ꯇꯨꯝꯕꯁꯤꯗ. ꯏꯇꯥꯎ ꯇꯣꯝꯐꯣꯏ ꯀꯥꯡꯕꯨꯗꯣ ꯁ꯭ꯀꯨꯜ ꯂꯩꯊꯣꯛꯎꯔꯒ ꯄꯨꯈ꯭ꯔꯤ ꯆꯧꯕꯗ 이러ꯔꯣ ꯏꯇꯥꯎ ꯍꯥ. ꯑꯣꯖꯥꯗ ꯍꯥꯏꯗꯣꯛꯁꯦ ꯑꯣꯖꯥ ꯅꯥꯐꯟꯗ ꯍꯥꯏꯗꯣꯛꯁꯤ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯣꯖꯥꯗ ꯐꯣꯟ ꯇꯧꯔ ꯍꯥꯏꯗꯣꯛꯁꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯗꯣꯛꯁꯤꯕ ꯐꯣꯟ ꯅꯝꯕꯔꯗꯤ ꯀꯥꯏꯗꯩꯅꯣꯃꯦ? ꯐꯣꯟ ꯅꯝꯕꯔꯗꯤ ꯑꯩꯅ ꯑꯉꯥꯡ ꯑꯃꯗꯤ ꯂꯧꯔꯦꯅꯦ ꯏꯇꯥꯎ ꯐꯣꯟ ꯄꯤꯔꯣ. ꯇꯨ ꯐꯣꯟꯒ ꯂꯣꯏ ꯄꯨꯔ ꯂꯥꯛꯑꯕꯅꯦ ꯁꯦ ꯅꯝꯕꯔꯗꯣ ꯍꯥꯏꯔꯣ. 9089 9089 34 34 ꯌꯥꯔꯦ ꯇꯣ. ꯑꯩ ꯑꯗꯨꯝ ꯌꯦꯡꯉ ꯃꯦꯠꯆꯔꯒꯦ. ꯑꯣ ꯆꯠꯂꯦ ꯆꯠꯂꯦ. ꯀꯅꯥꯒꯤ ꯐꯣꯟꯅꯣꯅꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯣꯖꯥ. ꯑꯣꯖꯥ ꯅꯥꯐꯟ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯀꯅꯥꯒꯤ ꯑꯉꯥꯡꯅꯣꯅꯦ ꯍꯦ ꯁꯣꯔꯤ ꯑꯣꯖꯥ. ꯑꯣꯖꯥ ꯃꯤꯡꯗꯣ ꯈꯪꯒꯗꯕꯩꯅꯤ ꯑꯣꯖꯥ. ꯑꯣꯖꯥꯁꯦ ꯇꯣꯝꯄꯣꯏ ꯀ꯭ꯂꯥꯁ ꯇꯤꯆꯔ ꯅꯠꯇ꯭ꯔꯣ? ꯑꯣꯖꯥ ꯃꯣꯏꯗꯤ ꯁ꯭ꯀꯨꯜ ꯂꯩꯊꯣꯛꯑꯒ ꯂꯣꯏ 이러 ꯂꯩꯔꯦꯅꯦ. ꯑꯣꯖꯥꯅ ꯀꯩꯝꯇ ꯋꯥꯔꯛꯄꯤꯗ ꯃꯥꯜꯂꯦꯅꯦ. ꯑꯣ ꯇꯣꯝꯄꯣ ꯍꯣꯏꯒꯤ ꯀꯥꯡꯕꯨꯗꯨꯔꯥ ꯍꯣꯏ ꯇꯣꯝꯄꯣ ꯍꯣꯏꯅꯦ. ꯐꯩ ꯐꯩ ꯃꯣꯏ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯣ ꯅꯣꯏ ꯒꯦꯠꯇ ꯂꯩꯔꯝꯃꯣ. ꯑꯣꯖꯥ ꯒꯦꯠꯇ ꯑꯗꯨꯝ ꯂꯩꯖꯔꯝꯃꯒꯦ. ꯍꯣꯏꯅꯦ ꯒꯦꯠꯇ ꯆꯠꯂꯁꯤ ꯊꯝꯖꯔꯦꯀꯣ. ꯁꯠ ꯂꯥꯎꯅꯦ. ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯣꯏꯅ ꯆꯠꯇꯕꯅꯤ ꯃꯣꯏꯅ ꯁ꯭ꯀꯨꯜ ꯂꯩꯊꯣꯛ ꯌꯥꯕ꯭ꯔꯣ ꯍꯥꯏ ꯑꯩ ꯈꯨꯌꯨꯝꯁꯤ ꯌꯦꯡꯉꯣ ꯍꯥꯏ ꯈꯨꯡꯒꯣ ꯌꯥꯎꯔꯝꯗ꯭ꯔꯦꯅꯦ. 어이 낭기도 시들 이래. ꯅꯣꯏ ꯌꯥꯝ ꯄꯥꯝꯕ꯭ꯔꯣ ꯑꯩ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯄꯤꯔꯛꯑꯣꯅꯦ 에이 쟤 뚜붕 지고. ꯑꯁ ꯑꯣꯖꯥꯁꯤꯁꯨ ꯊꯣꯛꯂꯛꯇꯦ ꯇꯧꯔꯤꯁꯦ. ꯀꯔꯤꯅꯣ ꯇꯧꯏꯁꯤ ꯑꯣꯖꯥ ꯊꯣꯛꯂꯛꯑꯦ ꯊꯣꯛꯂꯦ ꯑꯣꯖꯥ ꯊꯣꯛꯂꯦ. ꯑꯣꯖꯥ ꯊꯣꯛꯂꯦ ꯑꯣꯖꯥ ꯑꯥꯗ ꯇꯨ ꯂꯩꯔꯦ ꯇꯣꯝꯐꯣꯏ ꯀꯥꯡꯕꯨꯗꯣ ꯑꯣꯖꯥ ꯇꯨ. ꯀꯗꯥꯏ ꯑꯩ ꯇꯧ ꯇꯨ ꯑꯥꯗ ꯃꯣꯏ ꯑꯁꯤꯗ 이러여오ꯕꯅꯦ ꯑꯣꯖꯥ ꯂꯥꯛꯑꯦ ꯂꯥꯛꯑꯣ ꯇꯨ ꯑꯥꯗ ꯁꯛꯁꯤꯡ ꯉꯥꯄ꯭ꯔꯨꯝ ꯃꯥꯡꯉꯦ. ꯆꯦꯡꯒꯗꯣ ꯈꯠꯇꯨ ꯂꯥꯛꯄꯤꯔꯣ 어자. 까노 피론 그다이로 애기 피론도 필요 찔러. ꯍꯣꯏ ꯇꯣꯝꯄꯣ ꯉꯥꯏꯈꯣ ꯆꯦꯡꯒꯤ ꯅꯪ ꯉꯥꯏꯈꯣꯅꯦ ꯕꯥꯏ 어이 오자 바이바이. 어이 치키. 바이바이게 ꯇꯧꯔꯝꯃꯤ ꯇꯧꯏꯁꯤ ꯌꯦꯡꯉꯣ ꯍꯣꯏ ꯅꯣꯏꯅꯤꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯥꯏꯈꯣꯅꯦ ꯏꯇꯥꯎ ꯀꯩꯅꯣ ꯅꯪꯅ ꯌꯦꯟ ꯄꯨꯊꯣꯛꯀꯅꯤ ꯍꯥꯏꯔꯒ ꯆꯤꯡꯂꯦꯝꯕ ꯍꯣꯏ ꯌꯨꯝꯅꯦ ꯁꯤꯗꯤ ꯆꯤꯡꯂꯦꯝꯕ ꯌꯦꯟꯗꯨꯅꯦ ꯑꯩꯅ ꯆꯥꯅꯤꯡꯉꯤꯁꯦ ꯈꯪꯉꯦꯗꯅ. 나도 ꯑꯩꯈꯣꯏꯁꯦ ꯍꯨꯔꯥꯜꯂ ꯆꯥꯗꯣꯏꯔꯣ? ꯍꯣꯏ. ꯌꯥꯏꯌꯦ ꯍꯨꯔꯥꯟꯁꯦ ꯃꯗꯨ ꯆꯤꯡꯂꯦꯝꯕꯗꯣ ꯃꯤ ꯌꯥꯝ ꯎꯁꯤꯠꯇꯝꯅꯦ. ꯂꯥꯡꯒꯅꯨꯍꯦ ꯃꯁꯤ ꯉꯥꯡꯁꯤꯃ ꯏꯇꯥꯎ ꯀꯣꯕꯤꯔ ꯍꯋꯥꯏꯔ ꯑꯃ ꯆꯥꯔꯣꯁꯦꯕ. ꯆꯠꯂꯣꯏ. ꯃꯣꯏ ꯌꯦꯟ ꯍꯨꯔꯥꯟꯗꯕ ꯌꯥꯔꯣꯏ. ꯍꯣꯏ ꯂꯥꯛꯑꯣ. ꯏꯇꯥꯎ ꯂꯥꯛꯑꯣꯅꯦ. ꯆꯠꯊꯣꯛꯂꯣ ꯀꯩꯗꯧꯔꯒꯦ. ꯑꯁ ꯅꯪ ꯉꯁꯤ ꯀꯌꯥꯝ ꯄꯩꯁꯜꯂꯣꯒꯦ ꯐꯥꯏꯗꯦꯡ ꯇꯨꯌꯦꯡ ꯂꯥꯛꯏꯗꯨꯕꯣ. ꯃꯆꯤꯟꯖꯥꯛ ꯊꯥꯒꯤ ꯌꯦꯡꯉꯣ ꯂꯥꯛꯑꯣꯃꯦ. ꯉꯁꯥꯏꯗ ꯑꯩꯅ ꯊꯥꯔꯝꯗ ꯉꯥꯏꯔꯤꯅꯦ. ꯍꯧꯖꯤꯛꯃꯨꯛ ꯊꯥꯁꯤ ꯂꯥꯛꯑꯣ. ꯁꯤꯃꯨꯛ ꯆꯥꯎꯔꯒ ꯌꯦꯡꯁꯤ ꯂꯥꯛꯑꯣꯃꯦ. ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯊꯤ ꯆꯥꯎꯔꯦꯕ ꯌꯦꯡꯉꯣ ꯂꯥꯛꯑꯣꯃꯦ. ꯀꯌꯥꯝ ꯆꯥꯎꯔꯒꯦ ꯅꯪ ꯉꯥꯡꯉꯤꯗꯣ? ꯆꯥꯎꯔꯝꯅꯤ ꯏꯇꯥꯎ. ꯀꯌꯥꯝ ꯆꯥꯎꯔꯒꯦ? ꯇꯨ ꯃꯊꯛꯇ 2 ꯃꯈꯥꯗ 3. ꯖꯤꯟ ꯑꯃꯨꯕꯁꯦ ꯑꯩꯅ ꯈꯔ ꯂꯨ ꯇꯧꯖꯕꯅꯤ ꯏꯇꯥꯎ. ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯆꯥꯔꯗꯤ ꯍꯥꯎꯅꯤ. ꯀꯦꯕ ꯍꯧꯖꯤꯛꯀꯤꯗꯣ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯀꯦꯕ ꯍꯩ ꯆꯥꯕ ꯌꯥꯄꯣꯠꯇꯦꯀꯣ. ꯊꯤ ꯂꯨ ꯇꯧꯖꯕ ꯌꯦꯟꯅꯦ ꯑꯩꯅ. ꯑꯃꯨꯕꯤ ꯂꯥꯛꯀꯨ ꯀꯨꯀꯨ ꯑꯃꯨꯕꯤ.
ꯑꯁ ꯌꯥꯔꯦ ꯑꯁ ꯈꯔ ꯆꯥꯗ ꯌꯥꯔꯦ ꯑꯁ ꯍꯧꯖꯤꯛꯇ ꯊꯥꯔꯝꯅꯉꯥꯏ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ ꯇꯧꯔꯤꯁꯦ ꯌꯦꯡꯉꯣ ꯁꯤꯕꯨꯗꯤ ꯌꯥꯔꯦ ꯀꯅꯥꯝ ꯍꯨꯔꯥꯎꯔꯤꯁꯤꯗꯤ ꯂꯥꯛꯑꯣ ꯅꯪ ꯁꯦꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯅꯁꯠ ꯂꯥꯛꯑꯣ ꯍꯥꯎꯔꯅꯤꯍꯦ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯀꯣꯕꯤ ꯐꯨꯜꯅꯤ ꯆꯠꯂꯣꯏ ꯆꯥꯛ ꯆꯥꯍꯧꯅꯤ ꯃꯁꯤꯁꯤ ꯋꯥꯔꯤꯅꯤ ꯂꯥꯛꯑꯣ ꯆꯪꯁꯤꯜꯂꯛꯑꯣ ꯍꯤꯡꯒꯣꯜꯗꯨ ꯀꯗꯥꯏꯅꯣ ꯑꯁꯤ ꯂꯩꯁꯦꯅ ꯃꯤꯠꯇ ꯎꯗ꯭ꯔꯣ ꯂꯥꯛꯑꯣ ꯆꯤꯡꯂꯦꯝ ꯑꯃ ꯂꯩꯖꯥꯔꯣ ꯈꯪꯗꯦ ꯂꯥꯡꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯂꯩꯇꯦ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯅꯪ ꯅꯣꯏꯗꯨꯕꯣ ꯃꯊꯛ ꯃꯈꯥꯒ ꯁꯥꯏ ꯌꯦꯡꯒꯣ ꯑꯁꯤ ꯃꯁꯤ ꯒꯙꯥꯁꯤ ꯍꯣꯏ ꯂꯥꯎꯅꯨ ꯆꯤꯡꯂꯦꯝꯕ ꯇꯥꯅꯤ ꯀꯔꯝꯕ ꯍꯨꯔꯥꯟꯁꯦ ꯍꯥꯏꯅꯣ ꯅꯥꯇꯣꯝꯕꯣ ꯑꯁꯤ ꯍꯦꯟ ꯃꯨꯕꯁꯦ ꯆꯤꯡꯂꯦꯝꯕꯅ ꯈꯜꯂꯨꯅ ꯇꯧꯕꯅꯦ ꯑꯁꯤ ꯑꯣꯏꯅ ꯍꯨꯔꯥꯟꯁꯦ ꯑꯁꯤꯅ ꯈꯔ ꯆꯥꯎꯋꯦ ꯌꯥꯏ ꯍꯣꯏ ꯏꯇꯥꯎ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯑꯣꯏ ꯌꯥꯅꯤ ꯆꯠꯂꯣꯏ ꯅꯪꯅ ꯃꯔꯣ ꯑꯃ ꯍꯩ ꯉꯥꯏꯈꯣ ꯌꯦꯟꯁꯤ ꯍꯨꯔꯥꯟꯗ꯭ꯔꯤꯉꯩꯗ ꯈꯣꯡꯒ꯭ꯔꯥꯎꯗꯣ ꯐꯥꯖꯜꯂꯣ ꯍꯣꯏꯅꯤ ꯀꯥꯎꯏꯅꯤ ꯈꯣꯡꯒ꯭ꯔꯥꯎ ꯇꯥꯍꯧꯅꯤ ꯑꯩ ꯈꯣꯡꯒ꯭ꯔꯥꯎ ꯈꯨꯀꯣꯛ ꯑꯃ ꯇꯧꯕꯅꯤ ꯑꯁ ꯁꯤ ꯑꯣꯏꯔꯗꯤ ꯇꯥꯍꯧꯔꯣꯏ ꯍꯥꯏ ꯇꯨꯕꯣꯡ ꯌꯦꯟ ꯇꯥꯜꯂꯣ ꯍꯥꯏ ꯑꯩ ꯃꯤ ꯌꯦꯡꯒꯦꯀꯣ ꯆꯠꯂꯨꯅꯦ ꯅꯣꯏ ꯌꯥꯔꯕꯣ ꯍꯣꯏ ꯌꯥꯔꯦ ꯐꯥꯔꯦ ꯍꯣꯏ ꯆꯦꯜꯂꯁꯦ ꯀꯔꯝꯕ ꯈꯪꯗꯅꯣꯅꯦ ꯇꯠꯂꯤ ꯃꯈꯩ ꯁꯨꯡꯂꯪꯗꯕ 와레다 ꯀꯔꯝꯕ ꯈꯪꯗꯅꯣꯅꯦ ꯁꯩꯅꯦꯅ ꯈꯔ ꯐꯖꯔꯗꯤ ꯐꯩ ꯇꯠꯂꯤ ꯃꯈꯩ ꯁꯦꯝꯗꯣꯛꯑ ꯁꯛꯄꯗꯤ ꯍꯩꯔꯦꯅꯦ ꯁꯨꯡꯂꯪꯗꯕ ꯑꯩꯈꯣꯏꯗꯤ ꯁꯨꯃꯥꯏꯅ ꯈꯔ ꯁꯦꯝꯗꯣꯛ ꯁꯛꯄꯁꯦ ꯈꯔ ꯍꯩꯅꯖꯕꯗꯣ ꯍꯩꯅꯅꯤ ꯃꯊꯤꯕꯣꯡꯅ ꯆꯥꯅꯦꯗ ꯈꯪꯉꯤ ꯁꯦꯝꯃꯝꯗꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯦꯛꯇ ꯇꯥꯕ ꯅꯁꯛꯇꯨꯒ ꯅꯪꯗꯤ ꯆꯥꯕ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯀꯩꯅꯣ ꯅꯪꯅ ꯑꯗꯨ ꯈꯛ ꯀꯛꯄꯗ ꯋꯥꯗ ꯌꯥꯝ ꯉꯥꯡꯅꯩꯗꯣ ꯑꯩꯈꯣꯏ ꯉꯔꯥꯡꯗꯥꯡ ꯇꯧꯕꯗꯨꯗꯤ ꯅꯪ ꯀꯔꯤꯝ ꯈꯪꯄꯣꯠꯇꯦꯅꯦ ꯍꯥ ꯏꯇꯥꯎ ꯁꯤ ꯑꯣꯏꯔꯗꯤ ꯌꯦꯡꯉꯣꯗꯅ ꯄꯨꯡꯂꯪ ꯂꯪꯉꯝꯃꯅꯤꯅꯦ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯑꯩꯒꯤꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯇꯤꯜꯍꯧ ꯆꯅꯝꯗꯣ ꯂꯩꯔꯗꯤ ꯄꯨꯊꯣꯔꯛꯑꯣ ꯁꯦꯝꯗꯣꯛꯑꯁꯤꯗꯅ ꯍꯣꯏ ꯏꯇꯥꯎ ꯂꯦꯕꯔ ꯌꯦꯡꯉꯨꯒꯦ ꯑꯩ ꯑꯗꯨ ꯐꯝꯃꯨꯁꯦ ꯑꯁ ꯑꯗꯣꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯉꯁꯤꯗꯤ ꯄꯞ ꯐꯨꯒꯠꯂꯗꯕꯅꯦ ꯗꯥ ꯇꯣꯝꯊꯤꯟ ꯏꯁ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗꯩꯅ ꯆꯔꯥ ꯍꯦꯜꯂꯛꯏꯁꯦ ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯠꯇꯦꯅꯦ ꯅꯣꯏ ꯆꯥꯒꯦ ꯆꯥꯎ ꯏꯇꯨ ꯑꯩ ꯁꯥ ꯑꯝꯇ ꯆꯥꯃꯨꯈꯤꯒꯦ ꯀꯩꯅꯣ ꯇꯨꯝꯄꯣꯛꯁꯤꯕꯨ ꯇꯤꯜꯍꯧ ꯆꯅꯝ ꯂꯧ ꯆꯠꯈ꯭ꯔꯒ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯇꯤꯜꯍꯧꯅ ꯂꯩꯈ꯭ꯔꯖꯥꯔꯣ ꯑꯁ ꯆꯥꯛ ꯂꯥꯝꯃ ꯑꯗꯨꯅꯦ ꯀꯥꯟꯁꯤꯗꯕ ꯍꯥꯏꯁꯦ ꯏꯇꯥꯎ ꯇꯦꯂꯧ ꯆꯅꯝ ꯑꯝꯇ ꯂꯩꯔꯝꯗꯤ ꯑꯁ ꯏꯇꯥꯎ ꯐꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯩꯈꯣꯏ ꯁꯦꯜꯗꯣ ꯈꯔ ꯈꯥꯏꯅꯔꯒ ꯍꯦꯛꯇ ꯂꯩꯔꯨꯔꯁꯤ ꯍꯣꯏ ꯑꯗꯨꯅ ꯐꯔꯅꯤ ꯑꯗꯣ ꯅꯣꯏ ꯁꯦꯜ ꯀꯌꯥ ꯌꯥꯎꯅꯔꯤꯒꯦ ꯑꯌꯥꯎꯕ ꯄꯨꯊꯣꯛꯅꯔꯣ ꯑꯩꯒꯤꯗꯤ ꯂꯨꯄꯥ 10ꯔ ꯀꯩꯅꯣ ꯌꯥꯎꯈꯤꯕꯅꯦ ꯑꯣ ꯐꯔꯦꯅꯦ ꯎꯁ ꯑꯩꯒꯤꯁꯨ ꯑꯩ ꯕꯦꯛ ꯄꯣꯀꯦꯠꯁꯤꯗ ꯁꯅꯥꯒꯤ 5 ꯆꯞꯄꯤ ꯑꯃ ꯌꯥꯎꯔꯤ ꯌꯦꯡꯉꯨꯇꯨ ꯁꯅꯥꯅꯤꯅꯦ ꯅꯩꯗ꯭ꯔꯥ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯤꯅꯦ ꯏꯇꯥꯎꯁꯦ ꯇꯨꯝꯕꯨꯡ ꯅꯪꯒꯤ ꯁꯦꯜꯗꯤ ꯑꯩꯗꯤ ꯁꯦꯜ ꯈꯥꯕ ꯌꯥꯎꯔꯔꯣꯏꯒꯦ ꯍꯣꯔꯦꯟ ꯀꯣꯟꯅ ꯑꯣꯏꯅ ꯐꯦꯡꯉꯒꯦ ꯏꯁ ꯇꯧꯔꯛꯑꯗꯝꯅꯦ ꯃꯥꯏꯗꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯆꯠꯁꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯐꯖꯅ ꯇꯧꯁꯜꯂꯝꯃꯨꯀꯣ ꯑꯩꯈꯣꯏ ꯀꯨꯏꯔꯣꯏ ꯆꯠꯁꯤ ꯂꯥꯛꯑꯣ ꯊꯕꯛꯇꯨ ꯏꯕꯥꯅꯤ ꯑꯃꯨꯛ ꯉꯥꯏꯅꯍꯜꯂꯝꯒꯅꯨꯀꯣ
ꯁꯨꯝ ꯃꯪꯗꯨꯅ ꯂꯩꯔꯤꯁꯤꯕꯣ ꯌꯦꯟ ꯃꯆꯥꯗꯨꯒꯤꯗꯃꯛꯇ ꯃꯥꯡꯈ꯭ꯔꯗꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯃꯪꯕ ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯌꯦꯟ ꯑꯗꯨꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯌꯥꯝ ꯋꯥꯅ ꯑꯩꯅ ꯌꯣꯛꯆꯔꯛꯄꯅꯦ ꯑꯗꯣ ꯀꯃꯥꯏꯅ ꯀꯝꯗꯧꯅ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯗꯣ ꯈꯪꯅꯤꯡꯕꯩ ꯋꯥꯅꯤꯗ ꯏꯇꯥꯎ ꯃꯗꯨ ꯑꯩꯅ ꯈꯟꯕꯗ ꯇꯣꯝꯄꯣꯏ ꯀꯥꯡꯕꯨꯅ ꯍꯨꯔꯥꯜꯂꯝꯒꯗꯕ ꯃꯥꯜꯂꯦ ꯃꯥꯜꯂꯦ ꯆꯤꯡꯅꯩ ꯍꯥꯏꯗꯨꯅ ꯀꯤꯠ ꯍꯦꯛꯇ ꯅꯝꯕ ꯌꯥꯕꯁꯨ ꯅꯠꯇꯦꯅꯦ ꯌꯦꯟ ꯍꯨꯔꯥꯟꯒꯤ ꯃꯈꯣꯟ ꯂꯣꯏ ꯇꯥꯏ ꯍꯥꯏ ꯑꯗꯨ ꯃꯁꯛꯇꯤ ꯑꯝꯇ ꯎꯍꯧꯗꯦ ꯍꯥꯏꯅꯦ ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯍꯥꯏꯔꯨꯗꯣꯏꯅꯣ ꯏꯇꯥꯎ ꯉꯥꯏꯈꯣꯍꯦ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯑꯥꯗ ꯆꯤꯡꯃꯤ ꯃꯣꯏ ꯀꯥꯡꯕꯨ ꯂꯩꯔꯦ ꯇꯨ ꯀꯗꯥꯏ ꯀꯩꯕ ꯏꯇꯥꯎ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯁꯦ ꯀꯔꯤꯅꯣ ꯅꯪ ꯇꯧꯏꯗꯨꯅ ꯀꯩꯅꯣ ꯅꯪꯅ ꯀꯂꯥꯛꯀ ꯀꯟꯅ ꯈꯜꯂꯛꯏꯗꯨꯅ ꯇꯣꯝꯄꯣꯛꯀ ꯇꯣꯝꯊꯤꯟꯒ ꯅꯠꯇ꯭ꯔꯣ ꯑꯥꯗꯒꯤꯁꯤꯕꯣ ꯍꯥ ꯀꯩꯒꯤꯅꯣ ꯑꯃꯁꯤꯅ ꯀ꯭ꯂꯥꯛꯀ ꯅꯤꯛꯏꯁꯤꯅ ꯍꯨꯔꯥꯟꯕꯒꯤ ꯃꯀꯣꯛꯇ ꯅꯥꯄꯤ ꯄꯛꯑꯦ ꯍꯥꯏꯗꯨꯅꯤꯅꯦ ꯆꯨꯝꯅꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩ ꯌꯦꯟ ꯑꯝꯇ ꯆꯥꯔꯣꯏ ꯑꯩ ꯆꯠꯆꯔꯒꯦ ꯇꯥꯅꯤꯡꯗꯦꯍꯦ ꯍꯜꯂꯁꯦ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯃꯣꯏꯅ ꯀꯩꯗꯧꯗꯣꯏꯅꯣ ꯆꯠꯁꯤꯂꯣ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯣꯏꯅ ꯀꯩ ꯈꯟꯗꯣꯏꯅꯣ ꯅꯀ꯭ꯂꯥꯛꯀ ꯅꯤꯛꯑꯗꯅ ꯃꯣꯏ ꯃꯃꯥꯡꯗ ꯐꯖꯔꯤꯕꯣ ꯀꯩꯅꯣꯅꯦ ꯀꯩꯅꯣ ꯇꯧꯁꯜꯂꯛꯏꯁꯤꯕꯣ ꯁꯣꯛꯄ꯭ꯔꯣ ꯏꯇꯥꯎ ꯁꯣꯛꯇꯦ ꯏꯇꯥꯎ ꯀꯥꯏꯅꯤꯌꯦ ꯊꯥꯗꯅꯅꯦ ꯗꯨꯀꯥꯟꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯂꯩꯌꯦ ꯇꯦꯜꯍꯧꯒ ꯆꯅꯝꯒ ꯈꯤꯇ ꯂꯧꯒꯦꯕ ꯂꯨꯄꯥ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯥꯡꯗꯒ ꯇꯤꯜꯍꯧ ꯆꯅꯝꯒ ꯂꯩꯅꯦ ꯊꯤꯜꯂꯗꯤꯕ ꯄꯥꯛ ꯊꯥꯖꯟꯗꯅ ꯏꯇꯥꯎ ꯅꯉꯣꯟꯗ ꯂꯨꯄꯥ ꯀꯌꯥ ꯌꯥꯎꯔꯛꯀꯦ ꯑꯩꯉꯣꯟꯗ 35 ꯈꯛꯇꯪ ꯌꯥꯎꯔꯛꯑꯦ ꯇꯦꯜꯍꯧ ꯆꯅꯝꯗꯣ 35 ꯈꯤꯇꯒꯤ ꯄꯤꯕꯤꯔꯛꯎꯕ ꯂꯨꯄꯥ 35ꯒꯤ ꯀꯃꯥꯏꯅ ꯇꯝꯗꯣꯏꯅꯣ ꯃꯀꯣꯛꯁꯤꯗ ꯀꯛ ꯇꯧꯔꯗꯤ ꯈꯪꯉꯦꯗ ꯇꯥꯃꯣ ꯇꯧꯔꯅꯨ 35ꯗꯨꯅ ꯑꯗꯨꯝ ꯀꯣꯟꯅꯅꯕ ꯄꯤꯕꯤꯔꯛꯑꯣ ꯅꯣꯏ ꯇꯧꯕ ꯃꯊꯣꯡ ꯆꯥꯗꯦꯍꯦ ꯁꯦꯜꯁꯤ ꯂꯩꯖꯔꯦ ꯃꯊꯪꯗꯤ ꯌꯥꯝ ꯂꯩꯗꯤꯅꯦ ꯇꯥꯃꯣ ꯏꯇꯥꯎ ꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯗ ꯏꯇꯥꯎ ꯉꯥꯏꯈꯣ ꯁꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯗ ꯑꯝꯇ ꯇꯞꯊꯣꯛꯎ ꯀꯩꯗꯧꯔꯒꯦ ꯁꯨꯝ ꯁꯥꯎꯅꯤꯡꯉꯦꯗ ꯏꯇꯥꯎ ꯉꯥꯏꯈꯣ ꯀꯩꯅꯣ ꯃꯣꯏ ꯁꯤꯀꯤꯁꯤꯅ ꯄꯨꯀꯣꯡ ꯈꯣꯡꯉꯤꯁꯤꯅ ꯉꯥꯏꯈꯣꯃꯦ ꯏꯇꯥꯎ ꯉꯥꯏꯈꯣ ꯉꯥꯏꯈꯣꯃꯦ ꯑꯁꯤꯅ ꯑꯃꯨꯛ ꯆꯤꯛꯑꯗꯤ ꯍꯤꯗꯥꯛꯀ ꯀꯥꯞꯅꯅꯤ ꯂꯥꯛꯍꯣꯏ ꯂꯥꯎ ꯆꯠꯍꯧꯔꯁꯤ ꯂꯥꯎ ꯏꯇꯥꯎ ꯁꯥꯁꯦ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯑꯧ ꯍꯥꯞꯆꯜꯂꯛꯑꯒꯦ ꯏꯇꯥꯎ ꯃꯩꯁꯦ ꯈꯔ ꯀꯜꯍꯜꯂꯛꯎꯔꯥ ꯌꯥꯏꯌꯦ ꯀꯜꯍꯜꯂꯛꯑꯣ ꯃꯇꯨꯝ ꯑꯃꯅ ꯐꯧꯔꯦꯅꯦ ꯆꯥꯛꯈꯣꯝ ꯑꯃꯅꯤꯅꯦ ꯁꯦ ꯃꯩꯈꯨꯁꯦ ꯌꯥꯗ꯭ꯔꯦꯍꯦ ꯈꯔ ꯈꯥꯡꯉꯨ ꯏꯇꯥꯎ ꯏꯇꯥꯎ ꯍꯣꯔꯦꯟ ꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯌꯦꯡꯉꯨ ꯇꯣꯝꯄꯣꯛꯇꯣ ꯍꯣꯔꯦꯟ ꯑꯃꯗꯨꯗ ꯊꯤꯜꯂꯨꯁꯦꯅ ꯍꯥꯏꯔꯛꯇ꯭ꯔꯕ ꯌꯦꯡꯉꯨ ꯍꯥꯏꯔꯗꯝ ꯑꯗꯣ ꯊꯤꯟꯕ ꯆꯠꯄꯗꯤ ꯑꯩꯒ ꯆꯠꯀꯦꯍꯦ ꯅꯪꯁꯨ ꯌꯥꯎꯖꯅꯤꯡꯕ ꯄꯣꯠꯅꯤ ꯏꯁ ꯃꯥꯗꯤ ꯅꯞꯆꯔꯤꯅꯤ ꯏꯇꯥꯎ ꯅꯣꯏꯒꯤꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ ꯂꯣꯏꯔꯦ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯦ ꯑꯗꯨꯗꯤ ꯁꯤꯗ ꯈꯤꯇ ꯍꯥꯞꯄꯣ ꯑꯃꯗꯨꯒꯤ ꯊꯤꯜꯂꯨꯒꯦ ꯅꯪꯒꯤ ꯍꯧꯅꯕꯤ ꯑꯃꯨꯛ ꯇꯧꯔꯛꯑꯕ ꯃꯥꯒꯤꯗꯤ ꯉꯁꯥꯏ ꯍꯥꯏꯅꯗ꯭ꯔꯥ ꯑꯩꯈꯣꯏꯅ ꯁꯤ ꯍꯥꯞꯅꯕ ꯑꯃ ꯊꯥꯡꯗꯔꯛꯎꯁꯦ ꯇꯧꯔꯛꯑꯗꯕꯅꯤ ꯃꯥꯒꯤꯗꯤ ꯕꯕꯤꯒꯤ ꯊꯤꯜꯂꯨꯒꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯦꯕ ꯌꯥꯝ ꯀꯥꯏꯅ ꯍꯥꯞꯄꯅꯨ ꯌꯥꯔꯦ ꯇꯥꯏꯟꯗꯦꯍꯦ ꯐꯖꯅ ꯉꯥꯡꯉꯤꯍꯦ ꯌꯥꯝ ꯆꯥꯔ ꯃꯕꯨꯛ ꯅꯨꯡꯉꯥꯏꯇꯅꯕꯅꯤ ꯁꯦ ꯃꯥꯏ ꯑꯣꯟꯊꯣꯛ ꯄꯤꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ ꯑꯗꯨꯗꯤ ꯅꯣꯏꯅꯤ ꯂꯩꯔꯝꯃꯣꯀꯣ ꯑꯩꯈꯣꯏꯅꯤ ꯄꯤꯔꯣꯒꯦꯅꯦ ꯍꯥ ꯍꯣꯏꯅꯦ ꯅꯪꯗꯤ ꯌꯥꯎꯗ ꯌꯥꯗꯕꯅꯤꯅ ꯌꯥꯎꯔꯅꯦ ꯅꯣꯏꯀꯣ ꯍꯣꯔꯦꯟ ꯊꯨꯅ ꯂꯥꯛꯎꯀꯣ ꯍꯜꯂꯛꯄꯗ ꯂꯩꯖꯔꯝꯖꯔꯣ ꯆꯥꯛ ꯂꯥꯝꯃꯕꯅꯤꯀꯣ ꯑꯩꯈꯣꯏ ꯂꯥꯝꯕꯅ ꯁꯤꯔꯦ ꯂꯥꯇꯝꯕꯣ ꯃꯣꯏꯁꯤꯕꯨ ꯃꯤꯒ ꯂꯩꯕ ꯖꯥꯠꯂꯣ ꯃꯄꯥꯁꯤ ꯍꯤꯡꯒꯣꯜꯗ ꯂꯩꯅꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏꯗ꯭ꯔꯣ ꯁꯤꯕꯣ ꯄꯥꯕꯨꯡ
이봉아. 흰곤 시행합니다. 흰곤 좀 예감하니. 빠봉의 하와이 탁세 파래. 아두 깔리게 낭 라빠보. 빠봉 현장 틀락번이다. 너 인자는 짜다부더라. 마네 빠봉 옌 통번이. 아도 바비 레하브로 빠봉. 레유네 누ung 짜통입니. 아묵다 짱우기게 아두디. 짱워. 러이. मधु नुपीदुबो कदाय लैनो तौसिबो बबी ओ बबी अस कनाम तादी तुबो नमको 오 찌바비. 시원이 따라만이네. 에, 덤보, 너희 라이러. होय 거기가디 거기도 않았대. कइनो मसाइगा इनो कौबो अम्ता ताद्रो ꯑꯩ ꯃꯅꯨꯡꯗ ꯆꯥꯛ ꯂꯣꯏꯁꯤꯜꯂꯨꯕꯅꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯨ ꯏꯪꯈꯣꯜꯗ ꯊꯕꯛ ꯁꯨꯔꯝꯒꯅꯤꯌꯦ ꯃꯥ ꯂꯣꯏꯔꯒ ꯆꯥꯛ ꯆꯥꯃꯤꯟꯅꯔꯒꯦ ꯇꯧꯕ ꯊꯦꯡꯅꯔꯛꯇ꯭ꯔꯣ ꯅꯣꯏꯕꯣ पाबुंबुदी थेंनरे अदो येन थोंगेना थिलकपनिदा से ꯐꯔꯦꯗ ꯑꯩꯈꯣꯏꯗꯤ ꯍꯋꯥꯏ ꯊꯣꯡꯒꯦꯅ ꯇꯧꯔꯤꯅꯦ ꯑꯗꯣ ꯀꯅꯥꯅ ꯊꯣꯡꯉꯤꯅꯣ ꯑꯩꯈꯣꯏꯗ ꯇꯣꯝꯊꯤꯂꯣꯏ ꯇꯧꯔꯒ ꯊꯣꯡꯍꯟꯕꯅꯦ ꯑꯗꯣ ꯅꯣꯏ ꯄꯥꯕꯨꯡꯗꯤ ꯌꯦꯟꯁꯨ ꯆꯥꯗꯗꯥꯏꯅꯦ ꯆꯥꯗꯤꯌꯦ ꯑꯗꯨꯗꯤ ꯃꯅꯨꯡ ꯄꯨꯁꯜꯂꯣ ꯍꯣꯏ ꯑꯗꯣ ꯅꯣꯏ ꯍꯥꯎꯁꯤꯒꯤ ꯁꯦꯜ ꯀꯌꯥꯝ ꯈꯣꯝꯒꯠꯂꯒꯦ ꯍꯥꯎꯁꯤ ꯇꯧꯗꯣꯏꯁꯨ ꯀꯨꯏꯗ꯭ꯔꯦ ꯑꯁ ꯈꯪꯗꯦꯗ ꯍꯥꯎꯁꯤꯒꯤ ꯇꯤꯀꯦꯠꯇꯤꯅꯦ ꯃꯤ ꯈꯨꯗꯤꯡꯃꯛ ꯄꯨꯡꯂꯧꯗ ꯂꯧꯅꯈꯤ ꯁꯦꯜ ꯍꯥꯏꯔ ꯁꯨꯛꯄꯤ ꯄꯤꯔꯛꯇꯦ ꯃꯃꯥꯡꯂꯣꯝꯒꯤ ꯁꯣꯞꯀꯤꯄꯔ ꯑꯍꯟꯗꯨꯁꯨꯕ ꯁꯦꯜꯗꯤꯅꯦ ꯊꯧꯅ ꯋꯥꯟꯊꯣꯛ ꯋꯥꯈ꯭ꯔꯕ ꯍꯣꯔꯦꯟꯁꯨ ꯁꯦꯜ ꯊꯧꯕ ꯆꯠꯀꯗꯣꯏꯅꯦ ꯑꯗꯨꯗ ꯑꯣ ꯑꯗꯨꯗꯤ ꯑꯗꯨꯏ ꯃꯐꯝꯗꯨꯗ ꯍꯣꯔꯦꯟ ꯁꯤꯡꯖꯨ ꯆꯥꯕ ꯊꯣꯛꯂꯛꯀꯅꯤꯌꯦ ꯊꯦꯡꯅꯕꯁꯨ ꯌꯥꯏꯗ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯕꯨ ꯍꯥꯟꯅ ꯂꯩꯔꯝꯃꯅꯤꯗ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯍꯦꯛꯇꯣꯛꯄ ꯆꯠꯂꯗꯣꯏꯅꯤ ꯁꯦꯜ ꯈꯣꯝꯕ ꯑꯗꯣ ꯃꯣꯏꯁꯨ ꯉꯥꯏꯍꯧꯔꯤꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯏꯟꯖꯥꯡ ꯊꯤꯟꯕꯤꯔꯛꯄꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯍꯣꯏ ꯆꯥꯍꯧꯔꯣ ꯆꯠꯂꯒꯦ ꯍꯣꯏ ꯆꯠꯂꯁꯦ ꯕꯕꯤ ꯇꯧꯔꯨꯁꯤ ꯌꯦꯡꯉꯣꯅꯦ ꯑꯝꯇ ꯅꯨꯡꯉꯥꯏ ꯂꯧꯕ ꯏꯇꯥꯎ 이씨 ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯝꯇ ꯂꯩꯔꯝꯃꯤꯅꯦ ꯄꯩꯁꯥ ꯄꯥꯏꯔꯣ ꯍꯥꯏꯕꯅꯤꯃꯤ ꯆꯥꯛ ꯆꯥꯔꯁꯤ ꯂꯥꯛꯑꯣ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗꯕꯅꯤꯅꯦ ꯊꯦꯡꯉꯤ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯅꯣꯏꯁꯨ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗ ꯗꯤꯟ ꯐꯖꯅ ꯂꯦꯜꯂꯤꯍꯦ ꯆꯥꯁꯤꯜꯂꯣ ꯑꯩꯗꯤ ꯂꯥꯝꯕꯅ ꯉꯁꯥꯏꯗꯤ ꯈꯥꯡ ꯇꯧꯕꯗꯨꯅꯔ ꯈꯪꯗꯦ ꯐꯖ ꯆꯪꯉꯤ ꯍꯧꯖꯤꯛꯇꯤ ꯆꯥꯕ ꯐꯪꯉꯕ ꯅꯠꯇ꯭ꯔꯣ ꯐꯪꯉꯤ ꯆꯥꯁꯤꯜꯂꯣ ꯑꯗꯨꯗꯤ ꯁꯤꯃꯅꯤ ꯍꯥꯎꯔꯦ ꯍꯥꯎꯅꯤ ꯑꯗꯣ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯦꯅ ꯑꯃꯨꯛ ꯍꯨꯔꯥꯟꯕ ꯆꯠꯁꯤꯀꯣ ꯆꯠꯁꯤ ꯑꯗꯨꯝꯕ ꯁꯨꯃꯥꯏꯅ ꯍꯨꯔꯥꯟ ꯆꯥꯕꯁꯦ ꯍꯥꯎꯋꯦꯕ ꯑꯅꯤꯁꯤ ꯉꯥꯡꯅꯩꯁꯤ ꯌꯦꯡꯉꯣ ꯀꯟꯅ ꯉꯥꯡꯒꯅꯨ ꯃꯤ ꯇꯥꯒꯅꯤ ꯃꯤ ꯇꯥꯅꯤ ꯍꯣꯏ ꯏꯇꯥꯎ ꯌꯩꯕ ꯂꯩꯇ꯭ꯔꯣ ꯑꯣ ꯀꯅꯥꯅꯣ ꯇꯥꯔꯦ ꯇꯥꯔꯦ ꯊꯣꯛꯂꯛꯑꯅꯤ ꯏꯇꯥꯎ ꯍꯥꯎ ꯆꯪꯉꯣ ꯍꯣꯏ ꯏꯇꯥꯎ ꯇꯥꯝꯅꯦ ꯆꯪꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯈꯣꯡ ꯂꯧꯊꯣꯛꯎꯔꯅꯨ ꯅꯨꯡꯉꯥꯏꯇꯦ ꯏꯇꯥꯎ ꯑꯗꯨꯝ ꯂꯧꯊꯣꯛꯑꯒꯦ ꯀꯥꯈꯠꯂꯣ ꯁꯤꯗꯩꯗ ꯐꯝꯁꯤ ꯀꯩꯗꯧꯔꯒꯦ ꯏꯇꯥꯎ ꯊꯦꯡꯅꯗꯁꯨ ꯀꯨꯏꯔꯕꯅꯤ나 ꯆꯥ ꯑꯣꯏꯅ ꯊꯛꯁꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯍꯩ ꯃꯍꯤ ꯑꯌꯤꯡꯕ ꯑꯣꯏꯅ ꯇꯧꯁꯤꯔꯣ ꯏꯇꯥꯎ ꯌꯥꯅꯤ ꯏꯇꯥꯎ ꯆꯥ ꯍꯩ ꯃꯍꯤ ꯂꯣꯏ ꯌꯥꯅꯤ ꯏꯇꯥꯎ ꯑꯩꯅ ꯍꯥꯟꯅ ꯏꯇꯥꯎꯗ ꯁꯦꯝ ꯑꯃ ꯍꯥꯏꯔꯝꯕꯗꯣ ꯃꯗꯨꯒꯤ ꯊꯕꯛꯇꯨꯒꯤ ꯉꯁꯤ ꯆꯠꯀꯗꯕ ꯑꯩꯈꯣꯏꯒꯤꯁꯦ ꯈꯤꯇꯪ ꯊꯨꯔꯦ ꯅꯉꯣꯟꯗ ꯁꯦꯝꯐꯝꯁꯦ ꯂꯧꯔꯒꯅꯦ ꯑꯩꯈꯣꯏꯁꯦ ꯊꯕꯛ ꯃꯐꯝꯗ ꯄ꯭ꯔꯕꯞ ꯆꯠꯀꯗꯕꯅꯤ ꯆꯧꯀ꯭ꯔꯤꯁꯨ ꯑꯝꯇ ꯂꯩꯇꯦꯅ ꯇꯧꯔꯤꯁꯦ ꯀꯅꯥ ꯂꯩꯒꯦ ꯆꯧꯀ꯭ꯔꯤ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ ꯐꯝꯃꯨ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯇꯥꯗ ꯐꯝꯕꯤꯌꯨꯀꯣ ꯑꯣ ꯌꯥꯔꯦ ꯏꯇꯥꯎ ꯀꯩꯀꯩ ꯇꯥꯟꯅꯁꯦꯕ ꯀꯩꯅꯣꯅꯤ ꯏꯇꯥꯎ ꯑꯩꯅ ꯅꯍꯥꯟ ꯍꯤꯡꯒꯣꯜ ꯑꯃ ꯊꯝꯕꯒꯤ ꯏꯇꯥꯎꯗ ꯍꯥꯏꯔꯝꯕꯗꯣ ꯑꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯒꯤ ꯍꯤꯡꯈꯣꯜꯅꯦ ꯏꯇꯥꯎꯗ ꯍꯥꯏꯔꯝꯕꯗꯣ ꯑꯩꯈꯣꯏ ꯇꯥꯃꯣꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯍꯤꯡꯒꯣꯜ ꯊꯪꯅꯅ ꯂꯩꯃꯤꯟꯅꯕꯅꯦ ꯃꯥꯒꯤ ꯃꯃꯤꯡꯁꯦ ꯃꯅꯤꯍꯥꯔ ꯀꯧꯕꯅꯤ ꯑꯗꯨꯗ
ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯨꯝ ꯁꯝꯖꯜꯂꯒ ꯇꯥꯃꯅꯤꯅ ꯁꯨꯝ ꯀꯧꯔꯕ ꯏꯇꯥꯎ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯏꯇꯥꯎ ꯃꯌꯥꯝꯅ ꯇꯥꯃꯅꯤ ꯀꯧꯔꯕꯅꯤꯅ ꯑꯩꯁꯨ ꯇꯥꯃꯅꯤ ꯀꯧꯖ ꯇꯥꯔꯦꯗꯅ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯣ ꯏꯇꯥꯎ ꯏꯪꯈꯣꯜꯗꯨꯒꯤꯗꯤ ꯈꯪꯉꯦ ꯑꯗꯨꯒ ꯆꯦ ꯆꯥꯡꯗꯨꯅ ꯀꯃꯥꯏꯅ ꯇꯧꯕ ꯏꯇꯥꯎ ꯆꯦ ꯆꯥꯡꯒꯤꯗꯤ ꯌꯥꯅꯤꯗ ꯑꯩ ꯁꯤꯗꯩꯁꯤꯗ ꯄꯇꯥꯟꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯏꯇꯥꯎꯗ ꯄꯨꯂꯞ ꯁꯤꯒꯠꯂꯒ ꯄꯤꯔꯛꯑꯒꯦ ꯌꯥꯔꯦꯗ ꯏꯇꯥꯎ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦꯗ ꯑꯗꯣ ꯏꯇꯥꯎꯅ ꯁꯤꯟꯐꯝꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯧꯕꯤꯗꯣꯏꯅꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯊꯥꯖꯗꯣꯏꯕ ꯋꯥꯐꯝ ꯅꯠꯇꯦꯀꯣ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯌꯥꯎꯁꯪꯁꯦ ꯃꯁꯤꯟ ꯂꯪꯅꯕ ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ ꯃꯇꯥꯎ ꯑꯗꯨꯒ ꯕꯤꯜꯁꯦ ꯁꯠ ꯍꯦꯛꯇ ꯀꯥꯏꯔꯒ ꯏꯇꯥꯎꯒꯤ ꯄꯩꯁꯥꯗꯣ ꯑꯗꯨꯝ ꯊꯨꯅ ꯄꯤꯈꯠꯂꯛꯀꯦ ꯍꯥꯏꯔꯤꯕ ꯃꯇꯝꯁꯦ ꯁꯥꯡꯗꯕꯅꯤꯅ ꯇꯥꯃꯅꯤ ꯏꯕꯥꯅꯤ ꯈꯟꯅꯔꯒ ꯇꯥꯃꯅꯤ ꯏꯪꯈꯣꯜꯁꯦ ꯏꯌꯥꯎ ꯊꯝꯃꯒꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯌꯥꯏꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯂꯩꯇ ꯂꯥꯏꯔ ꯌꯦꯡꯅꯗꯗꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯉꯝ ꯑꯃ ꯃꯇꯦꯡ ꯄꯥꯡꯅꯒꯗꯕꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩꯅꯁꯨ ꯇꯥꯃꯣꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯇꯥꯃꯣꯅꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯆꯨꯝꯃꯤ ꯆꯦ ꯆꯥꯡꯁꯨ ꯌꯥꯎꯖꯔꯛꯑꯦ ꯑꯣ ꯏꯇꯥꯎꯒꯤꯗ ꯂꯣꯏꯕꯤꯔꯕ꯭ꯔꯥ ꯏꯇꯥꯎ ꯁꯣꯏꯅꯨꯡ ꯇꯧꯔꯕꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏ ꯇꯥꯃꯅꯤꯒꯤ ꯁꯣꯏꯅꯨꯡꯗꯨ ꯌꯥꯎꯔꯕꯅꯤ ꯌꯥꯔꯦꯗ ꯈꯔꯣ ꯑꯩꯅ ꯉꯁꯥꯏ ꯁꯤꯟꯅꯔꯝꯕ ꯄꯩꯁꯥꯗꯣ ꯕꯦꯛꯇ ꯌꯥꯎꯍꯧꯕꯅꯦ ꯄꯨꯊꯣꯔꯛꯑꯣ ꯌꯥꯔꯦ ꯁꯦ ꯏꯇꯥꯎꯅ ꯍꯥꯏꯕ ꯁꯦꯝꯐꯝꯗꯣ ꯆꯨꯝꯃꯕ ꯌꯦꯡꯕꯤꯌꯨ ꯆꯨꯝꯃꯦ ꯏꯇꯥꯎ ꯑꯗꯨꯗꯤ ꯇꯥꯝꯅꯤ ꯍꯥꯏꯗꯣꯛꯁꯤꯔꯥ ꯌꯥꯏꯌꯦ ꯑꯗꯨꯗꯤ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯥꯏꯗꯣꯛꯅꯕ ꯇꯧꯔꯒꯦ ꯑꯣ ꯐꯔꯦ ꯂꯩꯖꯔꯣꯒꯦ ꯇꯥꯃꯅꯤ ꯏꯇꯥꯎ ꯍꯥꯏꯗꯣꯛꯅ ꯇꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯊꯦꯡꯗꯣꯛꯇ꯭ꯔꯒ ꯏꯇꯥꯎ ꯑꯩꯈꯣꯏ ꯉꯁꯥꯏꯗꯒꯤ ꯁꯦꯟ ꯈꯣꯝꯁꯦ ꯑꯃꯠꯇ ꯄꯤꯔꯛꯇꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯌꯥꯔꯣꯏꯗ ꯑꯩꯈꯣꯏ ꯍꯥꯎꯁꯤꯁꯦ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯅꯤ ꯃꯁꯤꯒꯤ ꯁꯣꯞꯀꯤꯄꯔ ꯑꯍꯟꯁꯤꯁꯨꯕ ꯁꯦꯜ ꯇꯧꯕ ꯑꯣꯟꯊꯣꯛ ꯋꯥꯈ꯭ꯔ ꯄꯣꯠꯅꯤ ꯃꯥꯅꯦ ꯏꯇꯥꯎ ꯁꯤ ꯅꯨꯄꯥꯁꯦ ꯁꯦꯜ ꯇꯧꯕ ꯌꯥꯝ ꯊꯤ ꯋꯥꯕꯅꯤ ꯐꯔꯦꯁꯦ ꯆꯪꯉ ꯍꯦꯛꯇ ꯍꯪꯉꯨꯔꯁꯤ ꯗꯥꯗꯨꯝꯕ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯊꯧꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯊꯧꯔꯛꯑꯁꯤ ꯃꯤ ꯂꯩꯕꯤꯕ꯭ꯔꯣ ꯑꯣ ꯃꯤ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅꯕꯨ ꯁꯦꯟ ꯇꯧꯕ ꯂꯥꯛꯑꯗꯤ ꯀꯅꯥꯝ ꯊꯣꯛꯂꯛꯑꯔꯣꯏꯗꯕꯅꯤ ꯇꯧꯔꯗꯝꯅꯤ ꯑꯩꯈꯣꯏ ꯁꯦꯟ ꯊꯣꯛꯂꯛꯑꯁꯦ ꯉꯁꯥꯏ ꯎꯔꯝꯃꯗꯧꯅꯤ ꯂꯣꯠꯂꯝꯃꯅꯤ ꯇꯨꯃꯣ ꯅꯣꯏ ꯃꯤ ꯊꯣꯛꯂꯛꯄ꯭ꯔꯥ ꯉꯥꯛꯇ ꯌꯦꯡꯉꯨ ꯑꯩ ꯋꯥꯝ ꯂꯣꯏꯔꯦ ꯁꯤꯗ ꯉꯥꯛꯇ ꯐꯝꯒꯦ ꯗꯥꯗꯨꯝꯊꯦ ꯅꯕꯥꯏꯅꯤ ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯀꯣ ꯑꯩꯁꯨ ꯁꯤꯗ ꯐꯝꯒꯦꯕ ꯕꯕꯤꯅꯤꯅꯦ ꯀꯥꯏꯗꯅꯣ ꯃꯣꯏ ꯂꯥꯛꯏꯁꯤꯅ ꯍꯥꯏꯁ ꯃꯣꯏꯒꯤꯁꯤ ꯁꯤꯡꯖꯨ ꯆꯥꯕ ꯂꯥꯛꯄ ꯃꯥꯜꯂꯤꯗ 아이씨, 너 악당 낼 뭐? 아, 거네. 이네, 마카롱기 바비도 시대 싱주 레벨 라카네버고. ꯍꯣꯏ ꯑꯗꯨꯗꯒꯤ ꯁꯦꯜ ꯂꯧꯔꯨꯅꯣꯕ ꯑꯩ ꯍꯣꯔꯦꯟ ꯄꯤꯒꯦꯕꯀꯣ ꯌꯥꯅꯔꯦꯀꯣ ꯏꯅꯦ ꯌꯥꯔꯦꯀꯣ ꯍꯣꯏ ꯆꯠꯂꯦ, ꯌꯥꯏ ꯆꯠꯂꯦ. ꯌꯥꯏ ꯑꯩꯈꯣꯏ ꯑꯕꯣꯛꯀꯤ ꯄꯣꯠꯐꯝꯁꯤꯕꯨ ꯍꯥꯡꯖꯥꯠꯂꯣ ꯃꯥꯗꯤ ꯌꯥꯝ ꯍꯥꯡꯒꯟꯗꯕꯅꯦꯕ ꯍꯥꯡꯕꯗꯤ ꯃꯥꯜꯂꯦ ꯍꯥꯡꯕꯗꯤ ꯃꯥꯜꯂꯦ ꯍꯥꯡꯉꯦ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅꯦ ꯃꯤꯁꯦ ꯀꯅꯥꯝ ꯊꯣꯛꯂꯛꯇꯦꯅꯦ ꯇꯩꯁꯦ ꯐꯝꯁꯤ ꯂꯥꯛꯑꯣ
ꯈꯔ ꯆꯤꯡꯖꯜꯂꯨꯁꯦ ꯃꯤꯁꯨ ꯑꯝꯇ ꯂꯩꯇꯦ ꯉꯁꯤ ꯑꯩꯈꯣꯏ ꯁꯦꯜ ꯄꯤꯔꯛꯇꯤ ꯐꯥꯎ ꯌꯨꯝ ꯍꯜꯂꯔꯣꯏꯗꯝ ꯈꯨꯆꯠ ꯂꯥꯛꯆꯠꯀꯗꯤ ꯍꯥꯏ ꯍꯥꯏ ꯌꯦꯡꯉꯩꯅꯦ ꯅꯣꯡ ꯂꯩꯁꯣꯡ ꯑꯕꯣꯛ ꯁꯤꯡꯖꯨ ꯂꯩꯔꯤꯕꯣ ꯂꯩꯌꯦ ꯀꯌꯥꯒꯤ ꯇꯧ ꯍꯥꯏꯔꯤꯅꯣ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯌꯦꯡꯉꯒ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯑꯩꯅ ꯐꯅꯕ ꯑꯗꯨꯝ ꯁꯤꯜꯂꯛꯑꯒꯦ ꯇꯧꯔꯛꯑꯒꯦ ꯍꯣꯏ ꯑꯗꯣ ꯏꯅꯦ ꯁꯤꯡꯖꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯩꯀꯩ ꯂꯩꯔꯤꯒꯦ ꯑꯂꯨꯁꯨ ꯌꯥꯎꯔꯤ ꯀꯥꯡꯉꯧꯁꯨ ꯌꯥꯎꯔꯤ ꯑꯀꯦꯝꯕꯁꯨ ꯌꯥꯎꯔꯤ ꯄꯥꯛꯅꯝ ꯕꯣꯔꯥꯁꯨ ꯂꯣꯏ ꯌꯥꯎꯔꯤ ꯏꯅꯦ ꯑꯗꯨ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯛꯑꯣ ꯍꯣꯏ ꯅꯣꯏ ꯆꯥꯕ ꯀꯣꯟꯅꯅꯕ ꯐꯖꯅ ꯌꯦꯡꯉꯒ ꯄꯤꯔꯛꯑꯒꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯁꯦ ꯍꯣꯏ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯣꯔꯣꯛ ꯈꯔ ꯁꯥꯍꯟꯕꯤꯔꯛꯑꯣ ꯏꯅꯦ ꯍꯣꯏ ꯁꯥꯍꯜꯂꯛꯀꯦ ꯑꯁ ꯀꯔꯤꯅꯣꯅꯦ ꯁꯤꯡꯖꯨꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯕꯗꯨꯗ ꯏꯅꯦꯗꯣ ꯌꯣꯟꯁꯤꯜꯂꯝꯃꯅꯤ ꯀꯩ ꯍꯧꯖꯤꯛꯀꯤꯗꯣ ꯁꯤꯡꯖꯨꯒꯤ ꯁꯦꯟꯗꯣ ꯅꯪꯅ ꯄꯤꯔꯝꯃꯤꯔꯣ ꯍꯥꯏꯁꯦ ꯗꯥꯗꯝꯇꯦ ꯀꯩꯗꯧꯔꯒꯦ ꯁꯤ ꯌꯦꯡꯉꯨꯅꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯁꯤꯗꯣꯔꯦ ꯍꯧꯁꯤ ꯈꯥꯕꯗ ꯀꯣꯛꯀ ꯉꯥꯎꯗꯅ ꯑꯗꯨꯒ ꯃꯥꯅ ꯆꯦꯕꯕꯤꯒꯤ ꯁꯤꯡꯖꯨ ꯀꯩꯕ ꯂꯩꯊꯣꯛ ꯍꯧꯖꯤꯛꯀꯤꯗꯣ ꯐꯨꯖꯜꯂꯣ ꯀꯩꯕ ꯃꯁꯤ ꯐꯨꯖꯜꯂꯣ ꯀꯩꯕ ꯁꯦ ꯂꯨꯄꯥ ꯀꯌꯥ ꯇꯥꯔꯒꯦꯅꯦ ꯇꯣꯝꯄꯣꯡꯅ ꯄꯤꯔꯒꯦꯌꯦ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦ ꯑꯕꯣ ꯀꯩꯅꯣ ꯃꯣꯏꯊꯩꯁꯤꯕꯣ ꯅꯪ ꯍꯧꯁꯤ ꯁꯦꯜꯗꯣ ꯅꯠꯇ꯭ꯔꯥ ꯅꯪꯅ ꯁꯤꯡꯖꯨ ꯂꯩꯔꯝꯃꯤꯗꯣ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯍꯧꯁꯤ ꯈꯥꯕꯗ ꯁꯤꯗꯣꯔꯦ ꯑꯁ ꯃꯣꯏ ꯀꯥꯡꯕꯨꯁꯦ ꯁꯨꯝ ꯇꯧꯖ ꯂꯩꯔꯝꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯃꯤ ꯏꯆꯜ ꯍꯥꯎ ꯁꯤꯡꯖꯨ ꯆꯥꯕꯁꯦ ꯇꯣꯡꯄꯣꯛꯁꯨ ꯌꯥꯎꯍꯟꯁꯤꯔꯥ ꯍꯥꯎꯁꯤꯒꯤ ꯄꯩꯁꯥ ꯈꯥꯏ ꯆꯠꯄꯗ ꯋꯥꯔꯝꯃꯅꯤꯕ ꯌꯥꯔꯦꯍꯦ ꯏꯕꯦꯝꯃ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯆꯥꯃꯤꯟꯅꯔꯨꯔꯁꯤ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯌꯣ ꯆꯨꯝꯗꯦ ꯇꯣꯝꯄꯣ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯁꯤ ꯂꯥꯛꯑꯣꯗꯅ ꯍꯣꯏ ꯌꯥꯏ ꯆꯥꯔꯨꯁꯤ ꯃꯤꯗꯤ ꯑꯩꯈꯣꯏꯒꯁꯦ ꯍꯧꯕꯤ ꯄꯣꯠꯇꯦꯅꯦ ꯍꯣꯏ ꯅꯣꯏꯁꯨ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯣ ꯍꯥꯏꯁꯦ ꯁꯦꯜꯁꯨ ꯐꯪꯗꯦ ꯋꯥꯔꯦ ꯆꯧꯁꯤ ꯆꯧꯁꯤ ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯂꯥꯛꯑꯣꯀꯣ ꯀꯩꯅꯣ ꯃꯣꯏ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯆꯠꯂꯤꯁꯤꯕꯣ ꯂꯥꯛ ꯏꯇꯥꯎ ꯅꯪ ꯁꯦꯟꯒ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯍꯥ ꯁꯦꯟ ꯑꯝꯇ ꯌꯥꯎꯗ꯭ꯔꯕ ꯍꯥꯏꯕꯅꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯉꯣꯟꯗ ꯉꯁꯥꯏ ꯂꯨꯄꯥ 10 ꯌꯥꯎꯈꯤꯕꯅꯤ ꯇꯥꯍꯧꯔ ꯃꯥꯜꯅꯦ ꯇꯥꯍꯧꯅꯦ ꯁꯨꯡꯌꯥꯎꯗꯤ ꯌꯥꯎꯗꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯑꯦꯅꯦ ꯏꯇꯥꯎ ꯍꯥꯎ ꯅꯪꯗꯤ ꯁꯦꯟ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯀꯗꯥꯏꯗ ꯁꯦꯟꯅꯣ ꯁꯤꯀꯤ ꯑꯃ ꯌꯥꯎꯗꯦ ꯏꯇꯥꯎ ꯁꯤꯀꯤꯗꯤ ꯃꯜꯂꯛꯀꯅꯨꯗ ꯏꯇꯥꯎ ꯁꯤꯀꯤꯗꯤ ꯁꯦꯟꯗꯨꯅꯤ ꯏꯇꯥꯎ ꯁꯥꯎꯅꯨ ꯌꯥꯔꯦ ꯑꯩꯉꯣꯟꯗ ꯑꯆꯥꯄꯣꯠ ꯑꯃ ꯌꯥꯎꯔꯤ ꯏꯇꯥꯎ ꯅꯥꯎꯔꯤꯗꯤ ꯌꯥꯎꯔꯛꯄ꯭ꯔꯥ ꯅꯥꯎꯔꯤꯗꯤ ꯌꯥꯎꯒꯅꯤ ꯅꯥꯎꯔꯤꯗꯤ ꯁꯣꯏꯕ ꯌꯥꯄꯣꯠꯇꯦꯅꯦ ꯌꯥꯔꯦ ꯃꯣꯏ ꯁꯤꯡꯖꯨ ꯆꯥꯔꯤꯗꯣ ꯑꯩꯈꯣꯏ ꯀꯕꯣꯛ ꯆꯥꯔꯨꯁꯤ ꯆꯠꯂꯣ ꯁꯥꯔ ꯗꯦꯕꯤꯠ ꯏꯇꯥꯎ ꯀꯔꯝꯗꯩꯅꯣ ꯆꯠꯗꯤꯒꯦ ꯑꯝꯇ ꯆꯪꯖꯔꯛꯀꯦ ꯏꯇꯥꯎ ꯆꯪꯉꯣ ꯐꯝꯁꯦ ꯁꯣꯟ ꯂꯩꯁꯟꯁꯦ ꯂꯥꯛꯑꯣ ꯏꯇꯥꯎ ꯂꯥꯛꯑꯣ ꯅꯠꯇꯦ ꯏꯇꯥꯎꯕꯨ ꯀꯩꯗꯧꯕꯤꯔꯝꯃꯤꯅꯣ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯃꯊꯥ ꯁꯥꯕ ꯊꯕꯛ ꯑꯃ ꯇꯧꯔꯤꯅꯤ ꯑꯗꯨꯗ ꯗꯤꯜ ꯑꯃ ꯈꯪꯗꯗꯅ ꯐꯣꯟꯁꯦ ꯄꯥꯏꯔꯒ ꯋꯥꯆꯦꯞ ꯈꯔ ꯌꯦꯡ
YouTube ခရယင်း FB ခရပိုင်တောက်တဲ့လဲလဲမစနေတော့အတော့တောက်ဘူးကဲချလို့ဘူးအခုရှိစမလား bro kaisu lai bana te dai to akhoi tau sigi ne aru ba thabang ho chamin naru ba aduda sum lambi thwe na itau gi nang hak changaga wari wa tai hak sana se na sum changjarak pani dai to ito ai marum ni thikadar devi khangno wo kana wa phang kanida ito aigi ming lukung ito di thikada jo obi de hai hojik thabak kai pai bi ge as ito yamna te shada thawam ba chalo ne to aina pajare phat hai bani ado aina pai de yaro ina na puri sen sali ni kadom dano ngarian gi lambi phat khidraba kangkrik nga tangai bam bam madu mathaki do oi to madu gi lambi kangkrik nga tangai ba lambi adu engonda payu pai de habdi gi nan ba chalo re to madu dagi matha sa la re to poke ka je pasam te yaudri me to sengam da tungdri mi herai to aina tabadadi manipur da leiriba pisa myam je itaw gi almira da adagi itaw gi kang da mon makha da thamme batai dai taw hera adu budi se mathak dai je mathon sing je siloi sang re to adu eram ngani je aina khange bai taw adoi taw kainom ta hange ne kaino to natte noi le kai gi tamani haibra kaino adu kai dorge magi macha nupi maming dubu babi hoi ne du kai dorge as nang hop cha jabu do hoi ado kamai tawri gi haiba hera ito hop sa ka de hai kanu da saw bur kaino nana khang da wari am lai mi aina kari khangdri ba ha hairo ne aina kari khangdri no thero ro leader mathang di thar kyung leader nan do ai tam ni hoi chalu ye adu da ai nei sing do sung thak chu thaning da ne yam thakning ba kharang ba sajale da na adu ga tam ni da sing thak ge hai jale adu ga masana bi babi do adu sing pu thole gilas tu da makut masa tanau buduna as kya dinung shire to maduda aina haipet phalo yang chale adu ga ne khujeng du da pasam ni kai nu tawram ni ma je makhadi ro ho adu te kiti ne babi do mana dadebe na tham phamam kho ai mung nu salo chalo gi ge harga salo chang gi bani da as loire nang na ne adumai na ne matik maya da chagat nan da layo som na ne ras lila sanai je nang de kem khang poti ye kai ras lila sanai be to ai mu li lo ro ha ai mu li ro ra ba li ro ni to kari noi le kai da gi ma ge school tamina ba tompo hai bra kai no moi party me ama sakcha nei ye adu ka dar ba sakcha na bu lo ra ga ne nupi du gi chang thile ye romance ke am tau nei hai ni ko itaw nang khar section lo tau ni madugi mahik aman mangang do nahan su nei to babino school halak pada mokoi puna haminar le me madu da ina ngai khona khamaga yam thi ngang i to madu handri bore minai misa sing do adu to tau di yang thima bham ji karan hai ba herai to itaw we le kai je pangchau chau na te da na te le kai si da ne engwon da pau tam bi na ba mi dama am le kai no hoi nei to khoi le kai she pangchau bu du chau di ado tompo hai ba ngang do mado mayum chala gane mukhui do pelo me khani koi to kai noi taw nang ngaw ro bo taw no mi ma cha do makhri mel no khoi do we chong ning pa itaw hauji ka ni angang sing si ne inkalak ta ngai ri 11 12 class tam ba sing che chen chong mayam tong na re abni adu sarung ne nang no pidu dum check sel lo chen gi dana ko era itaw madumana gane chen chong ma ga tor bu ga dine kai dau doi ba okhoi ma pam cha ni do sang hom le ru duni itaw do tro aina sewan do piram laga okhoi gi himbo bata tawsel lori do madu daga babi do ai gi oiba phang udra bai to debi kana no se khang ga dam ni to ꯌꯥꯗꯧ ꯃꯥꯜꯂꯦ ꯁꯥꯏꯗ ꯑꯣꯏꯅ ꯇꯧꯁꯜꯂꯁꯤꯁꯦ ꯁ꯭ꯋꯥꯏ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯏꯃꯥ ꯏꯄꯦꯝꯃ ꯆꯥꯕꯕꯨ ꯃꯌꯥꯝ ꯁ꯭ꯋꯥꯏ ꯁꯨꯝ ꯐꯝꯃꯁꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯐꯝꯃꯁꯦ
ꯑꯁ ꯌꯥꯔꯦ ꯌꯥꯔꯦ ꯁꯤꯗ ꯑꯁ ꯁꯦꯟꯗꯟꯒꯁꯦ ꯊꯥꯔ ꯑꯗꯨꯝ ꯐꯝꯃꯗꯝꯅꯤꯅꯦ ꯑꯩꯗꯤ ꯑꯗꯨꯝ ꯐꯝꯖꯤꯜꯂꯦ ꯋꯥꯏ ꯌꯥꯝ ꯁꯪꯅꯤ ꯂꯥꯎꯋꯦ ꯑꯩ ꯏꯁꯥ ꯁꯨꯝ ꯐꯝꯗꯔꯦ ꯁꯤ ꯆꯪꯉꯣ ꯂꯥꯎ ꯄꯥꯛꯊꯣꯛ ꯇꯝ ꯂꯥꯎ ꯇꯧ ꯁꯣꯝꯗ ꯁꯣꯝ ꯃꯈꯥꯗ ꯎꯒꯤꯅꯤꯀꯣ ꯉꯥꯛꯇꯪ ꯐꯝꯃꯣ ꯐꯝꯃꯁꯦ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯊꯤꯜꯂꯦ ꯀꯩꯗꯧꯔꯒꯦ ꯇꯣꯝꯄꯣ ꯀꯥꯏꯗꯅꯣ ꯇꯣꯝꯄꯣꯛ ꯁꯤꯗ ꯑꯣꯏꯅ ꯐꯝꯃꯁꯤ ꯂꯥꯛꯑꯣ ꯈꯔ ꯍꯟꯗꯣꯛꯑꯦ ꯍꯟꯗꯣꯛꯀꯦꯕ ꯌꯥꯅꯦ ꯃꯁꯤꯗꯣ ꯑꯌꯣꯏꯃ ꯁꯤꯗ ꯐꯝꯕꯅ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯏ ꯁꯤꯡꯖꯨꯗꯣ ꯅꯪ ꯇꯣꯠꯀꯦ ꯇꯣꯠꯂꯛꯑꯣꯗꯅ ꯏꯆꯟꯅ ꯇꯣꯞꯄꯅꯦ ꯑꯩꯅ ꯉꯥꯏꯖꯔꯤꯁꯤ ꯏꯁꯤꯡꯗꯤ ꯌꯥꯎꯗꯅ ꯈꯨꯠꯇꯤ ꯀꯩꯅ ꯍꯥꯝꯗꯣꯏꯕ ꯑꯁ ꯏꯁꯤꯡꯗꯣ ꯑꯃꯨꯛ ꯀꯥꯎꯔꯦꯃꯦ ꯏꯁꯤꯡꯕꯨ ꯀꯩꯅꯣ ꯑꯩꯗꯤ ꯏꯆꯟꯅ ꯇꯣꯠꯂꯅꯦꯅ ꯏꯁꯤꯡꯁꯦ ꯍꯦꯛꯇ ꯄꯣꯔꯛꯑꯝ ꯅꯪꯗꯤ ꯀꯥꯏꯗ ꯏꯁꯦ ꯉꯁꯥꯏ ꯁꯣꯞꯀꯤꯄꯔ ꯑꯍꯟꯗꯒꯤ ꯁꯜꯂꯛꯄ ꯃꯥꯜꯂꯤꯗ ꯃꯤ ꯃꯥꯡꯗ ꯆꯪꯍꯥꯠꯀ ꯍꯥꯠꯇꯅ ꯑꯩꯕꯨ ꯍꯥꯠꯄ ꯅꯠꯇꯦꯅꯦ ꯅꯪ ꯇꯧꯋꯦ ꯍꯥꯏꯕꯅꯤꯅꯦ ꯏꯁ ꯊꯥꯖꯧꯅꯨ ꯏꯆꯟ ꯃꯥ ꯍꯥꯏꯁꯤ ꯐꯖꯅ ꯐꯝꯒꯦ ꯑꯩꯈꯣꯏ ꯏꯆꯟꯅ ꯇꯣꯠꯇ꯭ꯔꯣꯕꯅꯦ ꯍꯧꯖꯤꯛ ꯁꯤꯡꯖꯨꯁꯦ ꯇꯣꯠꯂꯣꯁꯦ ꯆꯥꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯦ ꯑꯩ ꯐꯝꯗꯔ ꯆꯈꯥꯏꯒꯦ ꯏꯆꯟ ꯅꯣꯏꯁꯦ ꯁꯤꯡꯖꯨ ꯆꯥꯈꯤꯗꯧꯔꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯀꯕꯣꯛ ꯌꯥꯎꯈꯤꯗꯥꯏꯅꯦ ꯆꯥꯊꯣꯛꯁꯤ ꯄꯨꯊꯣꯔꯛꯑꯣ ꯂꯥꯛꯑꯣ 이자 ꯁꯤꯡꯖꯨꯗꯣ ꯕꯕꯤ ꯈꯣꯏ ꯍꯨꯝꯒꯤ ꯄꯤꯕꯤꯔꯣ ꯑꯩꯈꯣꯏ ꯁꯣꯝꯗ ꯄꯨꯂꯞ ꯆꯥꯔꯒꯦ ꯑꯩꯈꯣꯏꯗꯤ ꯌꯦꯟꯅꯔꯁꯨ ꯌꯥꯔꯦ ꯑꯩꯗꯤ ꯏꯆꯟꯒꯕꯨ ꯆꯥꯃꯤꯟꯅꯔꯗꯤ ꯌꯥꯔꯦ ꯌꯥꯔꯗ꯭ꯔꯣ ꯑꯥꯎ ꯁꯦ ꯉꯥꯏꯈꯣ ꯆꯤꯔꯪꯗꯣ ꯊꯥꯁꯦ ꯁꯤꯁꯤꯒꯤ ꯑꯣꯏꯅ ꯊꯥꯔꯁꯦꯕ ꯁꯤꯗꯤ ꯂꯣꯏ ꯁꯦꯒꯥꯏꯔꯦꯕ ꯍꯣꯏ ꯏꯇꯥꯎ ꯈꯣꯏ ꯃꯀꯣꯝ ꯂꯩ ꯏꯇꯥꯎ ꯃꯀꯣꯛꯁꯦ ꯊꯨꯒꯥꯏꯔ ꯇꯥꯟꯅꯔꯁꯦꯕ ꯑꯩ ꯀꯥꯞꯀꯦ ꯕ꯭ꯔꯣ ꯃꯔꯨꯗꯤ ꯃꯈꯥꯗ ꯀꯣꯛ ꯈꯨꯜꯂꯛꯀꯗꯧꯔꯒꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯪꯗ꯭ꯔꯁꯨ ꯀꯗꯥꯏꯗꯒꯤ ꯈꯪꯗꯤ ꯋꯥꯠꯂꯤꯁꯦ ꯄꯤꯔꯣ ꯅꯥꯎꯔꯤꯗꯣ ꯄꯤꯔꯣ ꯑꯩ ꯀꯥꯞꯀꯦ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯖꯥꯠꯂꯣ ꯑꯁ ꯃꯊꯛꯇꯅꯤꯅꯦꯍꯦ ꯃꯊꯛꯇꯅꯦ ꯑꯁ ꯃꯊꯛꯇꯅꯤ ꯍꯥꯏꯕꯅꯤꯅꯦ ꯄꯥꯏꯕꯤꯔ ꯂꯩ ꯄꯥꯗꯦ ꯃꯁꯤ ꯊꯥꯗꯟꯗꯅ ꯀꯔꯤ ꯈꯨꯀꯥꯞꯅꯣ ꯅꯪꯒꯤꯗꯨꯕꯣ ꯑꯁ ꯌꯥꯔꯦ ꯄꯤꯔꯣ ꯌꯥꯔꯦ ꯑꯁ ꯀꯔꯤ ꯈꯨꯀꯥꯞꯅꯣ ꯅꯪꯒꯤꯗꯨꯕꯣ ꯀꯔꯤ ꯃꯑꯣꯡꯅꯣ ꯇꯧꯏꯗꯨꯕꯣ ꯁꯨꯃꯥꯏꯅ ꯇꯧꯂꯤꯗꯨꯕꯣ ꯄꯥꯜꯂꯦ ꯂꯥꯎ ꯃꯣꯏ ꯆꯤꯁꯦ ꯀꯥꯏ ꯆꯤꯁꯦ ꯌꯦꯡꯁꯤ ꯂꯥꯎ ꯀꯥꯏ ꯆꯤꯀꯦꯅ ꯌꯥ khôi bà đi tao khôi bà đi chịu lại đi tao chị lẩu này lẩu mà khôi thủ đúng không khôi như tao này tan rồi đi khôi chứ bạc trong người tao bạc trong mà này xí để ta xem mà
Tao sige gì mấy xíu mà đi tao xíu cả bắt đầu đi tao xíu ambil kan lu tao Sige nga rin.